ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯂꯪꯒꯅꯔ ꯊꯤꯌꯥꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯄꯣꯟꯗ ꯌꯣꯛꯄ ꯆꯦꯛꯂꯥꯅ ꯈꯜꯂꯤ ꯀꯔꯝꯕ ꯅꯨꯃꯤꯠ ꯊꯥꯗ ꯃꯅꯤꯡꯇꯝꯅ ꯑꯍꯥꯡꯕ ꯑꯇꯤꯌꯥꯗ ꯄꯥꯏꯕ ꯐꯪꯒꯅꯤ ꯍꯥꯏꯅ, ꯑꯃꯗꯤ ꯃꯄꯥꯡ ꯀꯥꯏꯅꯔꯕ ꯆꯦꯛꯂꯥꯅ ꯅꯤꯡꯖꯩ ꯀꯔꯝꯕ ꯅꯨꯃꯤꯠꯇ ꯃꯄꯨꯡ ꯐꯥꯕ ꯃꯥꯒꯤ ꯃꯄꯥꯡꯒ ꯍꯔꯥꯎꯅ ꯂꯩꯕ ꯐꯪꯒꯅꯤ ꯍꯥꯏꯅ꯫ ꯍꯤꯡꯂꯤꯗꯤ ꯍꯥꯏꯔꯒ ꯍꯤꯡꯂꯤ ꯍꯥꯏꯕꯒꯤ ꯃꯒꯨꯜ ꯐꯪꯗ꯭ꯔꯕ ꯑꯁꯤꯕ ꯑꯃꯒ ꯆꯞ ꯃꯥꯟꯅꯔꯕꯗꯤ ꯀꯝꯗꯧꯅꯤ? ꯑꯁꯤꯕ ꯍꯥꯏꯕꯗꯨꯒ ꯃꯔꯨꯞ ꯑꯣꯏꯈꯤꯕꯅ ꯁꯔꯨꯛ 100 ꯍꯦꯟꯅ ꯐꯩ꯫ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ, ꯑꯌꯨꯛꯇꯒꯤ ꯇꯧꯔꯛꯄ ꯊꯕꯛ ꯏꯪꯈꯥꯡ ꯑꯗꯨ ꯂꯣꯏꯔꯛꯄ ꯀꯨꯏꯗ꯭ꯔꯤ, ꯑꯗꯨꯕꯨ ꯅꯨꯡꯁꯥ ꯃꯔꯛ ꯑꯗꯨꯗ ꯅꯧꯅ ꯑꯃꯨꯛ ꯆꯥꯛ ꯊꯣꯡꯉꯣ ꯍꯥꯏꯅ ꯌꯥꯊꯪ ꯑꯃ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯌꯥꯝꯅ ꯋꯥꯔꯦ ꯍꯥꯏꯅ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯄ ꯌꯥꯕ ꯅꯠꯇꯦ꯫ ꯊꯥꯗꯣꯏ ꯑꯗꯨ ꯃꯥꯒꯤ ꯀꯥꯗ ꯂꯩꯔꯤ ꯌꯥꯝꯅ ꯋꯥꯅ ꯃꯕꯨꯛꯅꯤꯡꯗ ꯑꯁꯨꯝꯅ ꯍꯥꯏꯔꯤ: ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯤ ꯀꯌꯥꯝ ꯀꯨꯏꯅ ꯑꯁꯨꯝꯅ ꯌꯥꯝꯅ ꯋꯥꯅ ꯂꯩꯗꯣꯏꯅꯣ? ꯁꯤꯔꯒꯦ ꯁꯤꯡꯉꯝꯗ, ꯍꯤꯡꯒꯦ ꯍꯤꯡꯉꯝꯗ ꯇꯧꯗꯨꯅ ꯂꯩꯔꯤ꯫ ꯑꯗꯨꯕꯨ ꯑꯩ ꯀꯅꯥ ꯑꯃꯒꯤ ꯃꯐꯝꯗ ꯉꯁꯤ ꯐꯥꯎꯕ ꯂꯥꯟꯗꯦ꯫ ꯂꯥꯟꯗꯕ ꯑꯩꯒꯤꯗꯤ ꯁꯣꯏꯗꯅ ꯅꯣꯡꯃ ꯃꯥꯏ ꯄꯥꯛꯀꯅꯤꯗ꯫ ꯑꯁꯨꯝꯅ ꯃꯄꯨꯛꯅꯤꯡ ꯑꯗꯨꯗ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯃꯗꯣꯝꯆꯥ ꯂꯥꯏꯕꯤ ꯑꯗꯨꯅ ꯀꯟꯅ ꯂꯥꯎꯔꯛꯇꯨꯅ ꯍꯥꯏꯔꯛꯄ ꯋꯥꯍꯩ ꯑꯗꯨ ꯇꯥꯏ: ꯍꯩ ꯊꯥꯗꯣꯏ, ꯇꯥꯗ꯭ꯔ ꯅꯪꯕꯣ? ꯀꯩꯗꯧꯔꯤꯕꯒꯦ? ꯉꯁꯥꯏꯗꯒꯤ ꯑꯩꯅ ꯍꯥꯏꯔꯝꯕꯗꯣ ꯅꯪꯅ ꯀꯩꯁꯨ ꯇꯧꯔꯝꯗ꯭ꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ? ꯍꯥ? ꯀꯥ ꯃꯅꯨꯡ ꯑꯗꯨꯗ ꯂꯩꯁꯤꯟꯗꯨꯅ ꯂꯩꯔꯤꯕꯗꯨ ꯀꯔꯤ ꯇꯧꯔꯤꯒꯦ ꯍꯥꯏꯕꯅꯦ? ꯊꯥꯗꯣꯏ, ꯃꯗꯣꯝꯆꯥ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯐꯝꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯇꯞꯅ ꯃꯣꯜꯂꯤ ꯃꯣꯜꯂꯤ ꯊꯣꯔꯛꯂꯤ꯫ ꯂꯥꯏꯕꯤ ꯊꯥꯗꯣꯏꯒꯤ ꯂꯨꯛꯊꯕꯤ ꯃꯥꯏꯊꯣꯡ ꯑꯗꯨꯕꯨ ꯎꯕꯗ ꯇꯞꯅ ꯍꯥꯏꯔꯛꯏ, ꯅꯨꯡꯁꯤꯅ ꯍꯥꯏꯔꯛꯄ ꯋꯥꯍꯩꯗꯤ ꯅꯠꯇꯦ: ꯑꯩꯅ ꯋꯥꯁꯤ ꯉꯥꯡꯉꯔꯣꯏꯒꯦ ꯍꯥꯏꯅ ꯇꯧꯕꯅꯤ, ꯑꯗꯨꯕꯨ ꯅꯪꯅ ꯍꯦꯛꯇꯃꯛ ꯉꯥꯡꯅꯕ ꯍꯣꯠꯅꯩ꯫ ꯀꯔꯤ ꯊꯣꯛꯏꯅ ꯇꯧꯔꯤꯕꯅꯣ? ꯈꯔꯁꯨ ꯋꯥ ꯉꯥꯡꯅꯗꯅ ꯅꯨꯡꯁꯤꯅꯅ ꯂꯩꯁꯤ ꯍꯥꯏꯕꯁꯤ ꯅꯠꯇꯦ, ꯑꯩꯅ ꯉꯥꯡꯂꯒ ꯅꯪꯅ ꯄꯤꯊꯥ ꯂꯥꯎꯊ ꯁꯥꯟꯅꯗꯅ꯫ ꯊꯥꯗꯣꯏ ꯇꯞꯅ ꯈꯨꯝꯃꯤ꯫ ꯃꯗꯣꯝꯆꯥ ꯑꯗꯨꯅ ꯉꯥꯡꯕꯗꯨ ꯀꯥ ꯍꯦꯟꯅ ꯈꯜꯂꯨꯕ ꯇꯧꯗ꯭ꯔꯦ, ꯃꯔꯝꯗꯤ ꯑꯁꯨꯝꯅ ꯃꯉꯣꯟꯗ ꯆꯩ ꯊꯥꯡꯕꯁꯤ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯁꯤꯒꯤ ꯍꯩꯅꯕꯤ ꯑꯃꯅꯤ꯫ ꯃꯥꯕꯨ ꯅꯨꯡꯁꯤꯕ ꯂꯩꯇꯦ, ꯅꯨꯡꯁꯤꯗꯅ ꯅꯨꯡꯁꯤꯕ ꯁꯥꯕ ꯉꯥꯛꯇꯅꯤ꯫ ꯏꯟꯗꯣꯝꯆꯥ, ꯑꯩ ꯊꯕꯛ ꯂꯣꯏꯕ ꯀꯨꯏꯗ꯭ꯔꯤ꯫ ꯊꯕꯛ ꯃꯌꯥꯝ ꯑꯗꯨ ꯍꯣꯕꯦ ꯍꯣꯕꯦ ꯇꯧꯕꯗ ꯋꯥꯏ ꯍꯥꯏꯗꯅ ꯑꯩ ꯉꯥꯏꯍꯥꯛ ꯐꯝꯗꯨꯅ ꯂꯩꯊꯣꯛꯂꯨꯔꯤ꯫ ꯃꯗꯨꯒꯤꯗꯃꯛ ꯏꯟꯗꯣꯝꯆꯥꯅ ꯁꯥꯎꯔꯅꯨ, ꯑꯩ ꯏꯟꯗꯣꯝꯆꯥꯅ ꯍꯥꯏꯕꯗꯣ ꯇꯧꯔꯒꯦ꯫ ꯏꯁ ꯃꯣꯂꯤ ꯅꯆꯤꯟ ꯈꯨꯝꯃꯤꯕ ꯀꯥꯏꯗꯨꯔꯣ ꯅꯪꯒꯤꯁꯦ? ꯕꯦꯝꯃ, ꯌꯥꯝ ꯉꯛꯏ! ꯃꯣꯂꯤ ꯍꯦ, ꯄꯤꯛꯅ ꯃꯔꯨꯝ ꯀꯥꯒꯅꯨꯅꯦ꯫ ꯅꯪꯁꯦ ꯑꯩꯅ ꯆꯥꯎꯅꯕ ꯌꯣꯛꯂꯛꯂꯤꯕ ꯑꯉꯥꯡ꯫ ꯀꯔꯤ ꯊꯕꯛ ꯍꯥꯏꯕ? ꯑꯩꯅ ꯊꯕꯛꯇ ꯇꯧꯗꯨꯅ ꯂꯩꯍꯟꯕꯒꯨꯝ ꯅꯪꯅ ꯋꯥ ꯉꯥꯡꯂꯤꯕ ꯀꯔꯤꯒꯤꯅꯣ? ꯍꯥ? ꯌꯨꯝꯒꯤ ꯊꯕꯛ ꯇꯧꯕꯅꯤ, ꯅꯪꯉꯣꯟꯗ ꯁꯦꯜ ꯇꯥꯜꯂꯨ ꯍꯥꯏꯕ ꯅꯠꯇꯦ꯫ ꯅꯪꯁꯦ ꯋꯥ ꯌꯥꯝꯅ ꯉꯥꯡꯅꯩ꯫ ꯊꯥꯗꯣꯏ ꯃꯗꯣꯝꯆꯥ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯉꯥꯡꯅ ꯁꯛꯅꯕ ꯇꯜꯂꯤ꯫ ꯃꯤ ꯇꯥꯈ꯭ꯔꯒꯗꯤ ꯃꯆꯤꯜ ꯀꯟꯕꯤ ꯃꯥꯒꯤ ꯃꯗꯣꯝꯆꯥꯅꯤ, ꯑꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯔꯤ꯫ ꯆꯥꯛ ꯊꯣꯡꯅꯕ ꯍꯥꯏꯅ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯆꯪꯂꯛ ꯐꯨꯡꯒꯥ ꯑꯗꯨꯗ ꯃꯩ ꯊꯥꯒꯠꯄ ꯍꯧꯔꯝꯃꯤ꯫ ꯅꯨꯡꯁꯥ ꯑꯗꯨꯅꯒ ꯌꯥꯛꯅ ꯁꯥꯕꯅꯤ, ꯃꯩꯁꯥꯗꯨꯒꯤ ꯃꯅꯤꯜ ꯑꯗꯨꯅꯦ ꯑꯋꯥꯕ ꯑꯣꯏꯔꯝꯃꯤ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯊꯥꯗꯣꯏ꯫ ꯁꯛꯇꯁꯨꯗ ꯋꯥꯠꯇꯕꯤ ꯂꯝꯖꯥ ꯃꯆꯥ ꯑꯣꯏꯍꯧꯔꯕꯤ ꯊꯥꯗꯣꯏꯅꯤ꯫ ꯂꯩꯀꯥꯏ ꯈꯨꯜ ꯑꯗꯨꯗ ꯃꯥꯕꯨ ꯈꯪꯗꯕ ꯂꯩꯇꯦ, ꯁꯛꯍꯦꯟꯕꯤ ꯑꯣꯏꯔꯨꯕꯅ ꯀꯂꯛ ꯆꯥꯎꯕ ꯇꯥꯏꯕꯪꯅ ꯃꯥꯕꯨ ꯈꯪꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯨꯡꯂꯣꯟꯗ ꯃꯥꯅ ꯍꯤꯡꯂꯤꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯁꯤꯗꯤ ꯀꯅꯥꯅ ꯈꯪꯕ ꯅꯠꯇꯦ, ꯅꯣꯡꯃꯇ ꯀꯅꯥꯅ ꯍꯪꯗꯦ ꯀꯔꯝ ꯇꯧꯏ ꯍꯥꯏꯅ꯫ ꯆꯦꯡꯂꯧꯍꯦꯟꯕꯤ ꯑꯣꯏꯕꯗ ꯅꯠꯇꯅ ꯀꯨꯆꯨ ꯀꯨꯃꯦꯟ ꯄꯥꯟꯕ, ꯌꯨꯝꯗꯒꯤ ꯃꯄꯥꯜ ꯀꯌꯥ ꯊꯣꯛꯇꯕꯅ ꯃꯤꯅ ꯃꯥꯕꯨ ꯌꯨꯝꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯕ ꯃꯥꯟꯕꯒꯤ ꯋꯥꯅꯤ꯫ ꯑꯗꯨꯕꯨ ꯀꯣꯛꯊꯛ ꯑꯗꯨꯗ ꯑꯋꯥꯕ ꯀꯌꯥ ꯑꯃꯅ ꯆꯥꯎꯔꯕ ꯂꯨꯕꯤꯁꯤꯡꯒꯨꯝ ꯂꯦꯡꯗꯅ ꯅꯟꯊꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯆꯥꯛ ꯃꯩ ꯊꯥꯒꯠꯄ ꯏꯀꯨꯏ ꯀꯨꯏꯗ꯭ꯔꯤꯉꯩ ꯃꯈꯨꯔꯥ ꯑꯣꯏꯔꯤꯕ ꯆꯥꯎꯔꯦꯜ ꯑꯗꯨ ꯃꯥꯒꯤ ꯃꯇꯥꯎ ꯌꯨ ꯊꯛꯄ ꯌꯨ ꯉꯥꯎꯕ ꯈꯔꯒ ꯁꯥꯟꯅꯩ ꯌꯨꯅꯩꯕ ꯌꯨꯝ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡ ꯑꯁꯤ ꯊꯥꯗꯣꯏ ꯀꯌꯥ ꯍꯩꯅꯕ ꯑꯣꯏꯗꯦ, ꯑꯗꯨꯕꯨ ꯇꯧꯗꯕ ꯌꯥꯗꯕ ꯃꯔꯝ ꯑꯃ ꯑꯣꯏꯔꯝꯃꯤ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯨꯕꯅ꯫ ꯆꯥꯎꯔꯦꯜ ꯑꯗꯨ ꯉꯥ ꯈꯔ ꯄꯨꯔꯛꯇꯨꯅ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯆꯪꯂꯛꯂꯦ, ꯑꯗꯨꯒ ꯊꯥꯗꯣꯏ ꯌꯦꯡꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ: ꯍꯩ ꯊꯥꯗꯣꯏ, ꯉꯥ ꯑꯁꯤ ꯇꯣꯏꯍꯟꯗꯅ ꯌꯥꯝꯅ ꯍꯥꯎꯅ ꯊꯣꯡꯂꯨ꯫ ꯃꯤ ꯂꯥꯛꯂꯤꯕꯁꯦ ꯎꯔꯦꯗꯅ, ꯃꯤꯃꯥꯡꯗ ꯋꯥ ꯌꯥꯝꯅ ꯉꯥꯡꯅꯕ ꯇꯜꯂꯤ, ꯚꯥꯞ ꯇꯥꯏꯀꯣ? ꯅꯪ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ, ꯅꯪꯒꯤ ꯍꯧꯅꯕꯤ ꯌꯨꯝ ꯑꯁꯤꯗ ꯃꯤ ꯑꯃ ꯂꯥꯛꯂꯕꯗꯤ ꯊꯕꯛ ꯇꯞꯄꯤꯗꯣ ꯇꯧ꯫ ꯋꯥꯍꯩ ꯈꯔꯁꯤ ꯍꯥꯏꯔꯝ ꯆꯥꯎꯔꯦꯜ ꯑꯗꯨ ꯆꯠꯈꯤ꯫ ꯍꯣꯏ ꯃꯥꯏ ꯍꯥꯏꯕ ꯉꯝꯖꯗ꯭ꯔꯕꯤ ꯊꯥꯗꯣꯏ ꯃꯥꯗꯤ ꯇꯨꯃꯤꯟꯅ ꯃꯊꯧ ꯑꯗꯨ ꯇꯧꯅꯕ ꯂꯩꯍꯧꯏ꯫ ꯁꯣꯝꯗꯅ ꯂꯥꯏꯕꯤ ꯑꯗꯨ ꯃꯄꯨꯔꯣꯏꯕꯗꯨꯒ ꯂꯥꯛꯃꯤꯟꯅꯕ ꯃꯔꯨꯞꯁꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯅꯩꯁꯤꯟꯗꯨꯅ ꯂꯩꯔꯤ꯫
Masu asumna yumda nupa naha laktuna sana yu naibasi yamna pam. Nupa na yu ngauraga leibasina magi oina magi nupa asi nupa yamna thoi haina khali. Lakpa sel yamna paibani piklingaidagi hauna chaurelga matau sanarakpa misak amani. Lakpa amadi laibi ado mimang pumang naidana awaya khum tauri. Khangdi selgi wa duma aina watana pipigani nangon nasanupi asi aigi oibadana. Noinane soidana muhono. Noina taina nau aninane yana mundisilu. Laibi do noksai aduga lakpa yengna tapna pakum piraklammi. Hoi bungo ngaibada kalu kaidauge yumdagi mapal thokhandana thamlibase atai kanagi nati nangi ni nangi aikoina angang oiri matam khara leisaki sanu haidana duk thammi atopa kanada thazaroi nangonda pidoine khoidi lakpa mabuk ningado yamna penjarami wahayu tabada noktuna makha tai kayano piyo ai basela du manabu masana penjai chaga haibu khuding pijabi Siat ke haiba khuding maning tawhal magi ni bu hairagadi awat pa selekti thadaba makai pen ba ko balaite isu wahai asiga loinana lakpa pamuba malaitana sel khara laibi mangonda pirami ikai ba khangtrabi asok arem pambi laibi adu lakpa na pirakliba sel adu nok tana marauzai piraklabanina laure ko lakpa ngayak maga wari sage hairabasu sawu matom ta sakhum tu de lehobani aikoi kana ma sanglak loi Haraubada loire wahai edu tabada lakpadu amuksu ikaiba mapoksai pakhang ariba oirabasu leisabi manakta sangani haina khanbada amaromda pulliba mi asina mauba yamna phattana urabasu lakpa thoidokna phattaba mi nati yamna phaba migi awa ana uba misakni adubu sel paiba imung oibagi pharasara sana panglai leibagi wani aduba yamna tangna phangba tanja ama oibanina lakpa matamasi lemna manghanba pamdi aduna phamduna leirambadagi tapna haugattuna chumjing chakhumlomda sangki saurel amadi laibi ani dusu makhoigi karomda sanglakli chatliba lamchat tawriba thawom asi makhura mandon ama oibagi machatnat samas asigi karoi leikaigi wangmadani makhoina tawribasi chak thongduna mabuk ningsangna mai adubu insinduna leirambani adubu tunglomda mi ama leppagi masada samil ama phaubana mahak phat yengthorei adubu lakpa leptuna leirambada masadu pakhatjai adubu wahai ama haidi amuk leithoktuna tawriba thabak adomda mai onsenkhre thadoi lakpa manak adudagi phamba yaba phida ama lo ningaidana phammi aduga thadoi adubu munna yengi aduga tapna wa hairei nungsa sinaga sabni nangbu wadro thadoi hayengdigi laktaroi ꯑꯩꯈꯣꯏꯅ ꯂꯥꯛꯄꯁꯤ ꯅꯪꯉꯣꯟꯗ ꯑꯋꯥꯕ ꯑꯃ ꯐꯪꯕ ꯃꯥꯜꯂꯤ ꯅꯍꯥꯟꯈꯩꯗꯤ ꯅꯪꯒꯤꯅ ꯇꯧꯕꯁꯤ ꯎꯗꯕꯅꯤ ꯉꯁꯤ ꯎꯔꯕ ꯃꯇꯝ ꯑꯁꯤꯗ ꯊꯃꯣꯏ ꯑꯁꯤꯗ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯄꯣꯛꯂꯤ ꯊꯥꯗꯣꯏ ꯑꯉꯥꯡ ꯃꯆꯥ ꯅꯠꯇ꯭ꯔꯦ ꯑꯗꯨꯅ ꯂꯥꯛꯄꯁꯤꯅ ꯃꯉꯣꯟꯗ ꯀꯔꯝꯕ ꯃꯤꯠꯌꯦꯡ ꯑꯃ ꯌꯦꯡꯉꯤ ꯍꯥꯏꯕ ꯈꯪꯕꯅ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯗꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯗꯨꯃꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ ꯋꯥꯗꯦꯗ ꯋꯥꯕꯒꯤꯗꯤ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯧꯅ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯂꯥꯛꯂꯕ ꯑꯩꯒꯤ ꯄꯨꯟꯁꯤꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯅꯨꯡꯇꯤꯒꯤ ꯑꯗꯨꯝ ꯂꯥꯛꯄꯤꯌꯣ ꯍꯥꯏꯅꯤꯡꯉꯤ ꯋꯥꯔꯧꯔꯞ ꯇꯧꯕ ꯑꯃ ꯌꯥꯎꯕꯗꯨꯗ ꯆꯤꯟꯕꯥꯜ ꯂꯥꯟꯅ ꯂꯥꯛꯄꯗꯨ ꯅꯣꯛꯐꯦꯠ ꯇꯧꯏ ꯑꯗꯨꯒ ꯅꯣꯛꯃꯤ ꯇꯧꯅ ꯅꯨꯡꯁꯤꯅꯤ ꯅꯪꯅ ꯁꯨꯝꯅꯒ ꯈꯨꯝꯂꯛꯄꯁꯤ ꯇꯥꯕꯗ ꯑꯩꯗꯤ ꯅꯪꯒꯤ ꯋꯥꯗꯣ ꯋꯥꯔꯧꯕ ꯃꯥꯟꯕ ꯑꯃ ꯌꯥꯎꯏ ꯈꯪꯏ ꯅꯪ ꯁꯣꯏꯗꯅ ꯋꯥꯔꯧꯔꯝꯒꯅꯤ ꯍꯥꯏꯕ ꯅꯨꯡꯊꯤꯜ ꯄꯨꯕ ꯑꯁꯤꯗ ꯄꯣꯊꯥꯅꯕꯁꯤꯗ ꯅꯪꯕꯨ ꯄꯩꯁꯥ ꯃꯔꯛꯇ ꯆꯥꯛ ꯑꯃꯨꯛ ꯊꯣꯡꯍꯜꯂꯤ ꯇꯧꯔꯤꯁꯤ ꯑꯗꯨ ꯊꯥꯗꯣꯏ ꯅꯪꯒꯤꯗꯃꯛ ꯀꯔꯤꯒꯨꯝꯕ ꯑꯃ ꯆꯥꯎ ꯂꯩꯌꯣ ꯍꯥꯏꯗꯅ ꯅꯗꯣꯟ ꯂꯩꯕꯤꯗꯨꯗ ꯍꯥꯏꯐꯦꯠ ꯉꯥꯛꯆꯥꯅꯩ ꯋꯥꯗꯨꯗ ꯊꯥꯗꯣꯏ ꯑꯗꯨꯕꯨ ꯀꯩꯁꯨ ꯍꯥꯏꯗꯦ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯀꯔꯤꯒꯨꯝꯕ ꯋꯥꯔꯤ ꯑꯃ ꯂꯩꯔꯦ ꯍꯥꯏꯕ ꯈꯪꯕ ꯉꯝꯃꯤ ꯊꯥꯗꯣꯏ ꯇꯞꯅ ꯃꯁꯥꯗꯨ ꯍꯩꯅꯕ ꯑꯣꯏꯔꯛꯇ꯭ꯔꯦ ꯂꯥꯛꯄꯗꯨꯅ ꯐꯝꯗꯨꯅ ꯂꯩꯁꯤꯟꯕꯁꯤꯗ ꯑꯗꯨꯅ ꯇꯞꯅ ꯍꯥꯏꯔꯛꯏ ꯑꯁꯨꯝꯅ ꯇꯥꯂꯥꯛꯄ ꯃꯌꯥꯝ ꯐꯝꯂꯤꯕ ꯑꯁꯣꯝꯗ ꯐꯝꯕꯤꯌꯨꯕ ꯅꯆꯜ ꯆꯥꯛ ꯏꯁꯤꯡ ꯑꯁꯦ ꯑꯃꯨꯛꯇ ꯂꯣꯏꯁꯤꯜꯂꯛꯀꯦ ꯏꯕꯨꯡꯍꯣꯏ ꯃꯌꯥꯝ ꯑꯃ ꯆꯥꯕ ꯊꯦꯡꯈ꯭ꯔꯅꯤ ꯅꯈꯣꯏꯅ ꯆꯥꯗꯅ ꯍꯜꯂꯕꯗꯤ ꯏꯟꯗꯣꯟ ꯑꯁꯤꯅ ꯑꯩꯕꯨ ꯃꯨꯛ ꯆꯩ ꯊꯥꯡꯂꯅꯤ ꯂꯥꯛꯄ ꯅꯣꯛꯃꯤ ꯇꯧ ꯏꯪ ꯇꯞꯅ ꯍꯥꯏꯔꯛꯄ ꯋꯥꯍꯩ ꯑꯗꯨꯕꯨ ꯇꯥꯔꯒ ꯃꯈꯥ ꯇꯥꯅ ꯈꯨꯝꯗ꯭ꯔꯤ ꯑꯃꯔꯣꯝꯗ ꯊꯥꯗꯣꯏ ꯑꯁꯤꯕꯨ ꯃꯁꯥꯅ ꯌꯥꯗꯅ ꯅꯝꯖꯥ ꯅꯝꯊꯦꯛꯀꯦ ꯍꯥꯏꯅ ꯈꯟꯕꯗꯤ ꯇꯧꯗꯦ ꯂꯥꯛꯄ ꯊꯣꯛꯂꯝꯗꯥꯏ ꯑꯗꯨꯗ ꯊꯥꯗꯣꯏ ꯃꯉꯣꯟꯗ ꯌꯦꯡꯅ ꯁꯦꯜ ꯈꯔ ꯂꯧꯊꯣꯛꯇꯨꯅ ꯂꯩꯃꯥꯏ ꯑꯗꯨꯗ ꯊꯝꯃꯤ ꯑꯗꯨꯒ ꯇꯞꯅ ꯇꯨ ꯅꯪꯒꯤꯅꯤ ꯍꯥꯏꯅ ꯉꯃꯣꯛ ꯆꯥꯎ ꯍꯥꯏꯗꯅ ꯑꯩꯅ ꯅꯉꯣꯟꯗ ꯄꯤꯕꯅꯤ ꯊꯥꯗꯣꯏ ꯂꯥꯟꯅ ꯈꯟꯕ ꯇꯧꯒꯅꯨ ꯑꯁꯤ ꯍꯥꯏꯔꯝ
ꯂꯥꯛꯄꯗꯨ ꯆꯥꯛꯁꯪ ꯑꯗꯨꯗꯒꯤ ꯆꯠꯈꯤ꯫ ꯊꯥꯗꯣꯏ ꯍꯣꯏ ꯃꯥꯏ ꯍꯥꯏꯕ ꯅꯪꯗꯅ ꯇꯨꯃꯤꯟꯅ ꯂꯩꯍꯧꯏ꯫ ꯑꯗꯨꯕꯨ ꯊꯥꯗꯣꯏ ꯅꯨꯡꯉꯥꯏꯐꯝ ꯑꯃ ꯈꯪꯗ꯭ꯔꯤ꯫ ꯏꯃꯨꯡ ꯑꯁꯤꯗ ꯆꯪꯂꯛꯄ ꯃꯤ ꯈꯨꯗꯤꯡꯅ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡ ꯑꯃꯗꯤ ꯂꯩꯃꯤꯟꯅꯕ ꯃꯤꯁꯤꯡ ꯑꯁꯤꯅ ꯃꯉꯣꯟꯗ ꯈꯟꯕ ꯋꯥꯈꯜ ꯑꯁꯤꯒ ꯃꯁꯥꯗꯨ ꯌꯥꯝꯅ ꯍꯩꯅꯕ ꯑꯣꯏꯔꯝꯂꯦ꯫ ꯂꯥꯏꯕꯤ ꯑꯃꯗꯤ ꯆꯥꯎꯔꯦꯜ ꯑꯗꯨꯅ ꯀꯥ ꯃꯅꯨꯡ ꯑꯗꯨꯗ ꯁꯨꯁꯥ ꯁꯨꯁꯥ ꯇꯧꯔꯤ꯫ "ꯑꯩ ꯅꯨꯄꯤ, ꯅꯪꯅ ꯇꯧꯔꯤꯁꯤ ꯈꯔꯗꯤ ꯍꯦꯟꯃꯜꯂꯦ꯫ ꯑꯉꯥꯡ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯏꯆꯥꯒꯨꯝ ꯅꯪꯅ ꯇꯧꯔꯤꯁꯤ ꯅꯨꯡꯉꯥꯏꯇꯦ꯫ ꯇꯥꯆꯧꯒ ꯏꯇꯩꯃꯒꯅ ꯄꯣꯛꯂꯝꯕꯅꯤ꯫ ꯃꯃꯥ ꯃꯄꯥꯗꯨꯁꯨ ꯅꯪꯅ ꯅꯝꯗꯅ ꯂꯧ ꯑꯃ ꯇꯧꯗꯅ ꯍꯥꯠꯈ꯭ꯔꯦꯗꯅ꯫ ꯅꯪ ꯈꯔꯗꯤ ꯍꯦꯟꯃꯜꯂꯤ ꯅꯨꯄꯤ." "ꯀꯔꯤ ꯊꯣꯛꯏꯅ ꯉꯥꯡꯂꯤꯕꯗꯨ ꯅꯨꯄꯥ? ꯅꯪꯅ ꯉꯥꯡꯂꯤꯕꯗꯨꯕꯣ? ꯑꯁꯤ ꯃꯤꯆꯥꯅꯤ꯫ ꯃꯁꯤ ꯍꯥꯠꯇ꯭ꯔꯤꯕꯁꯤꯒꯤ ꯃꯔꯝꯁꯦ ꯅꯤꯡꯉꯣꯜ ꯑꯣꯏꯕꯒꯤ꯫ ꯅꯤꯡꯉꯣꯜ ꯍꯥꯏꯁꯤꯗꯤ ꯆꯥꯎꯔꯕ ꯃꯇꯝꯗ ꯃꯌꯨꯝ ꯄꯥꯟꯈꯤꯗꯣꯏꯕ꯫ ꯂꯩꯍꯧꯔꯤꯕ ꯂꯝ ꯅꯨꯡꯁꯦ ꯅꯪꯒꯤ ꯑꯩꯒꯤ ꯍꯌꯦꯡꯋꯥꯏ ꯏꯆꯥꯒꯤ ꯑꯣꯏꯗꯣꯏꯕ꯫ ꯑꯩꯅ ꯂꯥꯛꯄꯁꯤꯗ ꯂꯩꯖꯁꯅꯨ ꯍꯥꯏꯗꯅ ꯈꯟꯕ ꯀꯔꯤ ꯇꯧꯈ꯭ꯔꯕꯅꯣ ꯈꯪꯗꯦ ꯑꯅꯤꯁꯤ꯫ ꯂꯥꯏꯕꯤ ꯑꯁꯤ ꯍꯥꯏꯅ ꯃꯣꯃꯣꯟ ꯇꯧꯏ ꯆꯝꯅ ꯅꯣꯛꯄ ꯃꯤꯅꯣꯛ ꯅꯠꯇꯦ, ꯌꯥꯝꯅ ꯍꯪꯒꯣꯏꯕ ꯃꯤꯅꯣꯛ ꯑꯃꯅꯤ꯫ ꯅꯨꯄꯤꯅ ꯍꯥꯏꯔꯕꯗꯤ ꯆꯨꯝꯃꯤ ꯈꯟꯕ ꯆꯥꯎꯔꯦꯜ ꯑꯗꯨꯗꯤ ꯍꯣꯏꯗ ꯍꯥꯏꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯈꯣꯏ ꯑꯅꯤ ꯀꯥꯗꯨꯗ ꯋꯥꯔꯤ ꯈꯔ ꯇꯧꯔꯝꯗꯨꯅ ꯀꯥꯗꯨꯗꯒꯤ ꯊꯣꯔꯛꯂꯦ꯫ ꯆꯥꯎꯔꯦꯜ ꯑꯗꯨꯅ ꯅꯨꯄꯥ ꯃꯌꯥꯝ ꯄꯨꯜꯂꯤꯕ ꯑꯗꯣꯝꯗ ꯆꯪꯈꯤ꯫ ꯑꯗꯨꯒ ꯂꯥꯏꯕꯤ ꯑꯗꯨꯅ ꯆꯥꯛꯁꯪꯂꯣꯝꯗ ꯂꯥꯛꯂꯦ꯫ ꯂꯩꯃꯥꯏ ꯑꯗꯨꯗ ꯁꯦꯜ ꯇꯥꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨꯕꯨ ꯎꯕꯗ ꯉꯛꯅ ꯈꯨꯜꯂꯤ꯫ ꯑꯗꯨꯒ ꯊꯥꯗꯣꯏꯗ ꯌꯦꯡꯅ ꯇꯞꯅ, "ꯊꯥꯗꯣꯏ, ꯀꯅꯥꯅ ꯄꯤꯔꯝꯂꯤꯕ ꯁꯦꯜꯅꯣ? ꯅꯪꯅ ꯀꯔꯤꯒꯤ ꯊꯥꯗꯗꯨꯅ ꯊꯝꯂꯤꯕ? ꯁꯦꯜ ꯃꯤꯔꯥꯏꯕ ꯐꯠꯇꯦ꯫ ꯁꯦꯜꯕꯨ ꯂꯩꯔꯒꯗꯤ ꯂꯣꯏꯅ ꯍꯦꯛ ꯌꯥꯗꯣꯏꯅꯤ." ꯊꯥꯗꯣꯏ ꯃꯗꯣꯝꯆꯥ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯗꯨ ꯇꯥꯁꯤꯟꯅꯗꯦ, ꯃꯥꯒꯤ ꯊꯣꯛꯄ ꯑꯃ ꯈꯨꯝꯂꯛꯏ꯫ "ꯆꯥꯛ ꯏꯟꯁꯥꯡ ꯂꯣꯏꯔꯦ ꯏꯟꯗꯣꯝꯆꯥ, ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ? ꯍꯧꯖꯤꯛ ꯂꯣꯏꯅ ꯄꯤꯖꯔꯗ꯭ꯔꯥ? ꯅꯠꯇ꯭ꯔꯒꯅ ꯉꯥꯏꯍꯥꯛ ꯉꯥꯏꯒꯗ꯭ꯔꯥ?" "ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯁꯤ ꯇꯥꯅ ꯇꯥꯁꯤꯟꯅꯗ꯭ꯔꯤꯕꯁꯤꯕꯣ? ꯍꯥꯏꯌꯣ, ꯀꯅꯥꯅ ꯄꯤꯔꯝꯕ ꯁꯦꯜꯅꯣ? ꯅꯪꯅ ꯂꯧꯁꯤꯟꯗꯕꯤ ꯊꯝꯂꯤꯕꯁꯤꯅ ꯀꯔꯤꯒꯤ?" ꯁꯥꯎꯅꯤꯡꯕꯅ ꯍꯦꯜꯂꯕꯗ ꯊꯥꯗꯣꯏ ꯑꯗꯨ ꯉꯁꯥꯏ ꯂꯥꯛꯄꯗꯨꯅ ꯍꯥꯏꯔꯝꯕ ꯋꯥ ꯑꯗꯨꯅꯦ ꯃꯄꯥ ꯆꯥꯅꯕ ꯑꯣꯏꯗꯨꯅ ꯍꯪꯂꯤꯕ ꯋꯥꯍꯪ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨ ꯐꯥꯎꯕ ꯄꯤꯗꯅ ꯃꯥꯒꯤ ꯊꯣꯛꯄ ꯑꯣꯟꯈꯠꯇꯨꯅ ꯈꯨꯝꯃꯤ ꯑꯁꯨꯝꯅ꯫ "ꯏꯟꯗꯣꯝꯆꯥ, ꯉꯁꯤꯗꯤ ꯁꯦꯡꯅ ꯍꯥꯏꯕꯤꯌꯨ, ꯇꯥ ꯂꯥꯛꯄꯒ ꯏꯟꯗꯣꯝꯆꯥꯒ ꯀꯔꯤ ꯋꯥꯔꯤ ꯁꯥꯟꯅꯩ? ꯁꯦꯡꯅ ꯑꯩꯁꯤ ꯅꯆꯥ ꯅꯠꯇꯕ꯭ꯔꯣ? ꯀꯔꯤꯒꯤꯅꯣ ꯑꯩꯕꯨ ꯊꯥꯖꯅꯤ ꯍꯥꯏꯔꯒ ꯃꯤꯉꯣꯟꯗꯒꯤ ꯁꯦꯜ ꯂꯧꯏ ꯍꯥꯏꯔꯤꯕꯗꯨ? ꯑꯩꯁꯦ ꯀꯩꯊꯦꯜꯗ ꯗꯨꯛꯃꯥꯏꯗ ꯌꯣꯟꯕ ꯂꯥꯏ ꯐꯗꯤꯕꯤ ꯅꯠꯇꯦ." ꯋꯥꯍꯩ ꯈꯔꯗꯨ ꯄꯦꯟꯗꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯇꯅꯤꯛ ꯇꯅꯤꯛ ꯍꯦꯛ ꯂꯥꯎꯏ ꯊꯥꯗꯣꯏ ꯑꯗꯨ꯫ ꯑꯃꯗꯤ ꯑꯆꯨꯝꯕ ꯋꯥꯍꯩꯅ ꯇꯦꯟꯖꯩꯒꯨꯝ ꯊꯥꯔꯛꯄꯗ ꯂꯥꯏꯕꯤꯗꯨ ꯀꯔꯤ ꯈꯨꯝꯒꯅꯤ ꯍꯥꯏꯕ ꯈꯪꯕ ꯉꯝꯗꯦ꯫ ꯑꯗꯨꯕꯨ ꯄꯨꯛꯆꯦꯜ ꯄꯤꯛꯄꯤ ꯃꯍꯥꯛꯅꯤ꯫ ꯑꯗꯨꯅ ꯈꯨꯝꯃꯤ ꯑꯁꯨꯝꯅ, "ꯁꯦꯜ ꯂꯧꯔꯤꯕꯁꯤ ꯅꯪꯕꯨ ꯑꯩꯅ ꯅꯨꯄꯥ ꯑꯗꯨꯗ ꯌꯣꯟꯕ ꯅꯠꯇꯦ ꯕꯦꯝꯃ꯫ ꯅꯪꯒꯤ ꯍꯌꯦꯡ ꯂꯨꯍꯣꯡꯕꯗ ꯑꯎꯟꯄꯣꯠ ꯂꯩꯒꯦ ꯍꯥꯏꯗꯅ ꯇꯧꯕ꯫ ꯅꯪꯒꯤꯗꯃꯛ ꯃꯁꯤꯕꯨ ꯀꯌꯥꯝ ꯌꯥꯝꯅ ꯀꯥꯏꯔꯒꯦ? ꯍꯥ? ꯅꯪꯒꯤꯗꯃꯛ ꯐꯅꯕ ꯇꯧꯕꯅꯤ꯫ ꯑꯐꯕ ꯅꯨꯄꯥ ꯑꯃ ꯐꯪꯕꯁꯤꯗ ꯂꯦꯝꯅ ꯃꯥꯡꯍꯟꯕ ꯄꯥꯝꯗ꯭ꯔꯗꯨꯅ." ꯈꯨꯝꯂꯛꯂꯤꯕ ꯋꯥ ꯑꯁꯤꯅ ꯍꯦꯟꯅ ꯊꯃꯣꯏ ꯁꯣꯛꯄ ꯑꯣꯏꯔꯝꯃꯤ ꯊꯥꯗꯣꯏ ꯑꯗꯨ꯫ ꯊꯃꯣꯏ ꯁꯣꯛꯄꯅ ꯍꯦꯟꯈꯤꯗꯨꯅ ꯋꯥꯍꯩ ꯑꯃ ꯍꯥꯏꯅꯤꯡꯕ ꯄꯣꯛꯂꯝꯗ꯭ꯔꯦ ꯇꯁꯦꯡꯅ꯫ ꯊꯥꯗꯣꯏꯒꯤ ꯃꯥꯏꯊꯣꯡ ꯑꯗꯨꯗ ꯇꯥꯔꯤꯕ ꯑꯗꯨꯕꯨ ꯃꯤꯅꯨꯡꯁꯤ ꯂꯩꯇꯕꯤ ꯂꯥꯏꯕꯤ ꯃꯥꯗꯤ ꯎꯗꯦ꯫ ꯃꯥꯒꯤ ꯊꯣꯛꯄ ꯑꯁꯨꯃꯛ ꯃꯈꯥ ꯇꯥꯔꯛꯏ꯫ "ꯑꯗꯨꯅ ꯅꯪꯁꯨ ꯀꯥ ꯍꯦꯟꯕ ꯋꯥ ꯉꯥꯡꯕ ꯌꯥꯗꯦ꯫ ꯑꯩꯈꯣꯏꯅ ꯁꯤꯜꯂꯤꯁꯤ ꯅꯪꯒꯤꯅꯤ꯫ ꯆꯠꯂꯨ ꯆꯠꯂꯨ, ꯃꯌꯥꯝꯅ ꯉꯥꯏꯅꯕ ꯇꯥꯔꯦ꯫ ꯆꯥꯛ ꯏꯁꯤꯡ ꯆꯥꯅꯕ ꯇꯧꯔꯣ, ꯃꯇꯝꯁꯤ ꯊꯦꯡꯉꯤ." ꯊꯕꯛ ꯑꯗꯨ ꯃꯇꯦꯡ ꯇꯧꯒꯦ ꯍꯥꯏꯅ ꯃꯆꯦꯠ ꯑꯃ ꯈꯟꯕ ꯉꯝꯗꯦ꯫ ꯃꯥꯒꯤ ꯊꯣꯛꯄ ꯍꯥꯏꯔꯝꯗꯨꯅ ꯆꯠꯈꯤ꯫ ꯋꯥꯔꯧꯕ ꯑꯗꯨꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯨꯝ ꯍꯦꯜꯂꯛꯂꯦ ꯊꯥꯗꯣꯏ ꯑꯗꯨ꯫ ꯑꯗꯨꯅ ꯆꯠꯈ꯭ꯔꯤꯕꯤ ꯃꯗꯣꯝꯆꯥꯒꯤ ꯃꯥꯏꯀꯩ ꯑꯗꯨꯕꯨ ꯌꯦꯡꯅ ꯋꯥꯔꯧꯅ ꯍꯥꯏꯍꯧꯏ, "ꯑꯩꯅ ꯑꯩꯒꯤ ꯑꯄꯣꯛꯄꯤ ꯏꯃꯥ ꯂꯩꯇ꯭ꯔꯕꯁꯨ ꯑꯩꯅ ꯏꯃꯥꯃꯛꯅꯤ ꯍꯥꯏꯅ ꯈꯜꯂꯨꯕꯒꯤꯔꯥ ꯉꯁꯤ ꯑꯩꯉꯣꯟꯗ ꯑꯣꯟꯁꯤꯟꯗꯨꯅ ꯉꯥꯡꯂꯤꯕ ꯃꯌꯥꯝ ꯑꯁꯤꯕꯨ? ꯑꯣ, ꯑꯁꯤ ꯑꯣꯏꯔꯦ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯁꯦ꯫ ꯑꯗꯨꯕꯨ ꯏꯗꯣꯝꯆꯥ, ꯑꯩ ꯑꯉꯥꯡ ꯅꯠꯇꯦ꯫ ꯑꯩ ꯄꯨꯝꯅꯃꯛ ꯈꯪꯉꯤ꯫ ꯑꯩꯗꯤ ꯑꯩꯒꯤ ꯏꯃꯥ, ꯑꯩꯒꯤ ꯄꯥꯕ ꯀꯅꯥꯅ ꯍꯥꯠꯄꯅꯣ ꯍꯥꯏꯅ ꯅꯣꯡꯃ ꯑꯩꯒꯤ ꯑꯁꯥꯎꯕꯁꯤꯅ ꯍꯦꯜꯂꯛꯂꯕꯗꯤ ꯅꯣꯡꯃꯗꯤ ꯅꯣꯏ ꯑꯩꯒꯤ ꯈꯨꯠꯇ ꯁꯣꯏꯗꯅ ꯁꯤꯕ ꯌꯥꯏ." ꯈꯜꯍꯩꯗꯕ ꯀꯌꯥ ꯑꯃ ꯃꯇꯣꯝꯇ ꯈꯟꯕ ꯌꯥꯕ ꯑꯃ ꯈꯜꯂꯤ꯫ ꯋꯥꯃꯜꯂꯕ ꯃꯥꯜꯂꯦ ꯊꯥꯗꯣꯏ ꯑꯁꯤ꯫ ꯐꯨꯝꯗꯨꯅ ꯊꯝꯕ ꯃꯩꯆꯥꯛ ꯃꯌꯥꯝ ꯑꯁꯤꯅ ꯍꯦꯟꯗꯨꯅ ꯇꯁꯦꯡꯅ ꯑꯁꯨꯝ ꯇꯧꯅ ꯌꯨꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤꯗꯃꯛ ꯃꯈꯨꯔꯥ ꯃꯟꯗꯣꯟ ꯀꯤꯕꯅ ꯂꯩꯁꯥꯕꯤ ꯃꯍꯥꯛꯅ ꯗꯟꯗꯤ ꯐꯪꯕ ꯃꯤꯁꯛꯀꯨꯝ ꯁꯦꯕꯥ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯂꯥꯏꯕꯤꯗꯨꯅ ꯌꯦꯡꯗꯨꯅ ꯅꯣꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯅ ꯃꯇꯝ ꯈꯔ ꯑꯃ ꯍꯧꯈꯤ꯫ ꯃꯇꯝꯒꯤ ꯈꯣꯡꯆꯠꯅ ꯂꯦꯞꯄ ꯂꯩꯇꯅ ꯆꯠꯄꯗ ꯑꯍꯣꯡꯕ ꯈꯔ ꯑꯗꯨ ꯄꯨꯔꯛꯂꯕꯁꯨ ꯊꯥꯗꯣꯏ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯑꯍꯣꯡꯕ ꯃꯆꯦꯠ ꯑꯃꯠꯇ ꯂꯩꯇꯦ꯫ ꯍꯥꯟꯅꯒꯨꯝ ꯍꯥꯟꯅ ꯂꯩꯔꯝꯃꯤ꯫ ꯉꯁꯤꯗꯤ ꯃꯇꯥꯡ ꯆꯥꯅ ꯃꯈꯨꯔꯥ ꯑꯃꯗꯤ ꯃꯗꯣꯝꯆꯥꯗꯨ ꯊꯕꯛ ꯑꯃ ꯆꯠꯀꯦ ꯍꯥꯏꯅ ꯑꯌꯨꯛ ꯑꯉꯟꯕꯗꯨꯗ ꯌꯨꯝ ꯑꯗꯨꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯌꯨꯝ ꯑꯗꯨꯗ ꯃꯇꯣꯝꯇ ꯂꯩꯕꯅ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯂꯩ꯫
ꯆꯥꯛ ꯏꯁꯤꯡ ꯉꯟꯅ ꯆꯥꯗꯨꯅ ꯁꯨꯃꯥꯡ ꯃꯇꯣꯟ ꯄꯣꯂꯥꯡꯈꯣꯛ ꯂꯩꯕ ꯗꯨꯋꯥꯏꯗ ꯐꯤ ꯈꯔ ꯁꯨꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯔꯣꯝꯗꯒꯤꯅꯣ ꯅꯨꯄꯥ ꯄꯥꯈꯪ ꯑꯅꯤ ꯆꯦꯄꯥꯎ ꯄꯤꯕ ꯂꯥꯛꯂꯤꯅꯦ ꯍꯥꯏꯅ ꯆꯪꯂꯛꯏ꯫ ꯃꯁꯛ ꯃꯇꯧ ꯍꯦꯟꯕꯤ ꯅꯨꯄꯤ ꯑꯃꯅ ꯏꯪꯅ ꯂꯦꯝꯅ ꯃꯣꯡ ꯍꯥꯗꯨꯅ ꯐꯤ ꯁꯨꯗꯨꯅ ꯂꯩꯕꯗꯨꯕꯨ ꯎꯔꯨꯕꯗ ꯃꯤꯒꯤ ꯂꯩꯀꯥꯏꯒꯤ ꯃꯤꯒꯤ ꯊꯣꯡꯒꯥꯜꯅꯤ ꯍꯥꯏꯕ ꯀꯥꯎꯕ ꯃꯈꯩ ꯆꯞ ꯂꯦꯞꯄꯤ꯫ ꯂꯥꯏꯔꯦꯝꯕꯤꯒꯨꯝ ꯅꯤꯡꯊꯤꯕꯤ ꯍꯦꯛ ꯎꯕꯗ ꯃꯤꯠꯐꯝ ꯍꯣꯡꯅꯤꯡꯗꯕꯤ ꯊꯥꯗꯣꯏꯅꯤ꯫ ꯃꯥꯒꯤ ꯃꯤ ꯁꯨꯝꯕ ꯉꯝꯕꯤ ꯃꯥꯏꯊꯣꯡꯅꯤ꯫ ꯄꯥꯈꯪ ꯑꯅꯤꯗꯨ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯂꯩꯈꯤ ꯃꯤꯠꯐꯝ ꯍꯣꯡꯗꯅ ꯑꯃꯗꯤ ꯂꯥꯛꯂꯤꯕ ꯄꯥꯈꯪ ꯑꯁꯤ ꯀꯅꯥ ꯅꯠꯇꯦ ꯋꯥꯡꯂꯦꯝꯕ ꯑꯃꯗꯤ ꯍꯤꯌꯥꯏꯔꯦꯜꯅꯤ꯫ ꯍꯤꯌꯥꯏꯔꯦꯜ ꯆꯨꯝꯗ꯭ꯔꯤꯡ ꯅꯨꯄꯤ ꯑꯗꯨꯕꯨ ꯃꯨꯟꯅ ꯌꯦꯡꯅ ꯂꯥꯛꯃꯤꯟꯅꯕ ꯃꯃꯥꯟꯅꯕ ꯋꯥꯡꯂꯦꯝꯕꯗꯨꯕꯨ ꯇꯥꯟꯅꯕ ꯃꯑꯣꯡꯗ ꯑꯁꯨꯝꯅ ꯇꯞꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯣꯏ ꯁ꯭ꯋꯥꯏꯁꯤꯗ ꯂꯩꯔꯦꯝꯕꯤ ꯊꯣꯛꯑꯦꯅ ꯑꯩꯗꯤ ꯅꯍꯥꯟꯈꯩ ꯈꯪꯗꯦ꯫ ꯑꯁꯤ ꯌꯧꯅ ꯐꯖꯕꯤ ꯅꯨꯄꯤꯁꯨ ꯂꯩꯕ ꯑꯣꯏꯔꯦ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯃꯤꯠꯃꯥꯡ ꯑꯁꯤꯗ ꯎꯔꯤꯕꯁꯤꯕꯨ ꯏꯇꯥꯎ ꯇꯁꯦꯡꯕ ꯂꯩꯔꯦꯝꯕꯤ ꯑꯣꯏꯔꯤꯗ꯭ꯔꯥ? ꯑꯩꯗꯤ ꯃꯥꯕꯨ ꯎꯕꯗꯒꯤ ꯃꯤꯠꯐꯝ ꯍꯣꯡꯅꯤꯡꯗ꯭ꯔꯦ꯫ ꯈꯪꯍꯧꯗꯦ꯫ ꯂꯨꯈꯝ ꯑꯗꯨꯗ ꯈꯨꯄꯥꯛ ꯑꯗꯨꯅ ꯁꯦꯠ ꯂꯥꯎꯅ ꯊꯥꯔꯛꯄ ꯋꯥꯡꯂꯦꯝꯕꯗꯨꯅ ꯈꯪꯍꯧꯗꯅ ꯇꯧꯔꯛꯄ ꯃꯇꯥꯎꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯇꯥꯎ ꯃꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯋꯥꯡꯂꯦꯝꯕ ꯄꯤꯁꯨꯝ ꯑꯅꯤ ꯁꯝꯅꯕ ꯃꯈꯩ ꯍꯤꯌꯥꯏꯔꯦꯜ ꯃꯉꯣꯟꯗ ꯌꯦꯡꯅ ꯍꯥꯏꯔꯛꯏ ꯑꯁꯨꯝꯅ꯫ ꯀꯔꯤꯅꯣ ꯅꯪꯅ ꯉꯥꯡꯏꯗꯣ ꯍꯥ? ꯑꯩꯈꯣꯏꯅ ꯂꯥꯛꯂꯤꯕ ꯊꯕꯛꯁꯦ ꯀꯥꯎꯊꯣꯛꯄ ꯃꯈꯩ ꯅꯪꯅ ꯉꯥꯡꯏꯗꯣ ꯀꯩꯅꯣ ꯍꯥꯏꯕꯅꯤ? ꯅꯪꯅ ꯅꯪꯒꯤ ꯊꯣꯛꯄ ꯑꯃ ꯉꯥꯡꯂꯤꯉꯩꯗ ꯅꯨꯄꯤꯗꯨ ꯆꯪꯈ꯭ꯔꯤꯕꯉꯣ ꯂꯥꯎ ꯆꯪꯉꯁꯤ꯫ ꯄꯤꯒꯗꯕ ꯆꯦꯄꯥꯎꯗꯣ ꯌꯥꯝꯅ ꯋꯥꯠꯂꯤ ꯑꯗꯨꯗ ꯃꯇꯝ ꯂꯦꯟꯗꯅ ꯂꯩꯌꯨ ꯍꯥꯏꯗꯦ꯫ ꯍꯤꯌꯥꯏꯔꯦꯜ ꯑꯗꯨ ꯃꯇꯥꯎꯒꯤ ꯋꯥ ꯑꯗꯨꯕꯨ ꯇꯥꯔꯒ ꯑꯃꯨꯛ ꯃꯃꯥꯡꯂꯣꯝꯗ ꯌꯦꯡꯕꯅꯤ꯫ ꯑꯗꯨꯕꯨ ꯇꯁꯦꯡꯅ ꯅꯨꯄꯤ ꯍꯧꯖꯤꯛꯇ ꯂꯩꯔꯝꯕꯤꯗꯨ ꯂꯩꯔꯝꯗ꯭ꯔꯦ꯫ ꯍꯤꯌꯥꯏꯔꯦꯜ ꯅꯣꯛꯃꯤ ꯇꯧꯅ ꯃꯇꯥꯎ ꯑꯗꯨꯒ ꯄꯨꯟꯅ ꯊꯣꯡꯒꯥꯜ ꯑꯗꯨꯗ ꯂꯩꯔꯝꯕꯗꯒꯤ ꯁꯨꯃꯥꯡꯂꯣꯝꯗ ꯆꯪꯂꯛꯂꯤ꯫ ꯁꯣꯅꯄꯨꯡ ꯑꯗꯨꯗ ꯆꯦꯄꯥꯎ ꯑꯗꯨ ꯊꯝꯃꯤ ꯑꯗꯨꯒ ꯏꯃꯨꯡꯂꯣꯝꯗ ꯑꯣꯟꯁꯤꯟꯗꯨꯅ ꯃꯤ ꯇꯥꯅꯕ ꯂꯥꯎꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯣ ꯆꯦꯄꯥꯎ ꯄꯤꯔꯝꯕꯅꯦ ꯌꯨꯝꯁꯤ ꯃꯤ ꯂꯩꯕ ꯅꯠꯇ꯭ꯔꯣ? ꯃꯄꯥꯟ ꯑꯗꯨꯗꯒꯤ ꯂꯥꯎꯔꯛꯄꯗꯨꯕꯨ ꯇꯥꯔꯒ ꯏꯃꯨꯡꯗꯒꯤ ꯑꯁꯨꯃꯛ ꯇꯥꯔꯦ ꯍꯥꯏꯅ ꯈꯨꯝꯂꯛꯏ ꯑꯗꯨꯕꯨ ꯃꯄꯥꯜ ꯑꯗꯨꯗ ꯊꯣꯔꯛꯄꯗꯤ ꯇꯧꯔꯝꯗꯦ꯫ ꯍꯤꯌꯥꯏꯔꯦꯜ ꯑꯗꯨ ꯑꯃꯨꯛꯇꯪ ꯏꯃꯨꯡꯗꯒꯤ ꯅꯨꯄꯤꯗꯨ ꯊꯣꯔꯛꯂꯕꯗꯤ ꯇꯁꯦꯡꯅ ꯃꯥꯏꯊꯣꯡ ꯑꯗꯨ ꯅꯛꯅ ꯌꯦꯡꯒꯦ ꯈꯟꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯈꯟꯕꯗꯨ ꯏꯁꯣꯔ ꯃꯍꯥꯛꯅ ꯎꯕꯤꯗ꯭ꯔꯤ ꯇꯁꯦꯡꯅ꯫ ꯋꯥꯡꯂꯦꯝꯕꯗꯨ ꯍꯤꯌꯥꯏꯔꯦꯜ ꯑꯗꯨꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯗꯨꯕꯨ ꯎꯔꯒ ꯃꯇꯥꯎ ꯑꯗꯨꯗ ꯍꯥꯏ꯫ ꯊꯣꯛꯅ ꯌꯦꯡꯅꯤꯡꯗꯦꯗ ꯑꯩꯕꯣ ꯅꯪꯅ ꯇꯧꯔꯤꯕꯗꯨꯕꯣ ꯂꯥꯛꯑꯣ ꯆꯠꯂꯁꯤ꯫ ꯑꯩ ꯃꯃꯤꯡ ꯃꯊꯥ ꯂꯣꯏ ꯈꯪꯉꯤ ꯂꯥꯛꯑꯣ ꯍꯣꯔꯦꯟ ꯀꯣꯟꯅ ꯑꯃꯨꯛ ꯂꯥꯛꯑꯁꯨ ꯂꯥꯛꯁꯤ꯫ ꯑꯁꯤ ꯍꯥꯏꯅ ꯍꯤꯌꯥꯏꯔꯦꯜ ꯑꯗꯨꯕꯨ ꯋꯥꯡꯂꯦꯝꯕꯗꯨꯒ ꯄꯨꯟꯅ ꯌꯨꯝ ꯑꯗꯨꯗꯒꯤ ꯊꯣꯔꯛꯂꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯤ ꯃꯥꯕꯨꯗꯤ ꯍꯟꯖꯤꯟ ꯌꯦꯡꯅꯤꯡꯕ ꯑꯣꯏꯔꯝꯃꯤ꯫ ꯊꯥꯗꯣꯏ ꯑꯗꯨ ꯃꯤ ꯑꯗꯨꯅ ꯆꯠꯈ꯭ꯔꯦ ꯍꯥꯏꯕ ꯈꯪꯂꯕꯗ ꯁꯨꯕ ꯂꯣꯏꯔꯝꯗ꯭ꯔꯤꯕ ꯐꯤ ꯑꯗꯨꯕꯨ ꯂꯣꯏꯁꯤꯟꯅꯕ ꯍꯥꯏꯅ ꯍꯥꯟꯅꯒꯤ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯃꯈꯥ ꯇꯥꯅ ꯐꯤ ꯑꯗꯨꯕꯨ ꯁꯨꯔꯝꯃꯤ꯫ ꯊꯥꯗꯣꯏ ꯄꯨꯟꯁꯤꯗ ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯑꯣꯟꯗꯨꯅ ꯃꯧꯒꯤꯁꯤꯡꯗ ꯆꯟꯒꯦ ꯍꯥꯏꯅ ꯈꯟꯕ ꯂꯩꯇꯦ꯫ ꯑꯆꯦꯠꯄ ꯐꯤꯔꯦꯞ ꯑꯃ ꯂꯧꯗꯨꯅ ꯂꯩꯔꯤꯕꯤꯅꯤ ꯃꯍꯥꯛ ꯑꯁꯤ꯫ ꯉꯁꯥꯏꯗꯒꯤ ꯊꯣꯡꯒꯥꯜꯂꯣꯝꯗ ꯅꯨꯄꯥ ꯑꯅꯤꯅ ꯃꯉꯣꯟꯗ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡ ꯑꯗꯨꯕꯨ ꯎꯕꯗ ꯃꯍꯥꯛ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯏꯃꯨꯡꯂꯣꯝꯗ ꯆꯪꯂꯨꯕꯅꯤ ꯃꯁꯥꯒꯤ ꯇꯧꯔꯝꯕ ꯃꯊꯧ ꯑꯗꯨꯕꯨ ꯊꯥꯗꯣꯛꯇꯨꯅ꯫ ꯆꯤꯟꯕꯥꯜ ꯑꯗꯨꯗ ꯇꯞꯅ ꯍꯥꯏꯔꯛꯏ ꯊꯥꯗꯣꯏ ꯑꯗꯨ ꯃꯇꯣꯝꯇ ꯇꯥꯖꯅꯕ ꯃꯑꯣꯡꯗ꯫ ꯇꯥꯏꯕꯪꯄꯥꯜꯒꯤ ꯆꯠꯅꯕꯤꯅꯤ ꯍꯥꯏꯗꯨꯅ ꯑꯩꯅ ꯍꯤꯡꯂꯤꯉꯩ ꯑꯁꯤꯗ ꯌꯥꯎꯒꯦ ꯍꯥꯏꯕ ꯃꯈꯟꯗꯤ ꯌꯥꯎꯁꯨ ꯌꯥꯎꯔꯣꯏ꯫ ꯑꯩꯒꯨꯝꯕꯤ ꯂꯝꯖꯥ ꯃꯆꯥ ꯎ ꯄꯥꯡ ꯁꯨꯗ꯭ꯔꯕꯤ ꯑꯩꯕꯨ ꯀꯔꯝꯕ ꯏꯃꯨꯡꯗ ꯀꯅꯥꯅ ꯃꯧ ꯑꯣꯏꯅꯤꯡꯗꯣꯏꯅꯣ? ꯑꯣꯏꯔꯕꯁꯨ ꯑꯩꯕꯨ ꯀꯅꯥꯅ ꯂꯨꯅ ꯇꯧꯅꯤ? ꯁꯣꯏꯗꯅ ꯑꯩꯕꯨ ꯍꯟꯊꯅ ꯌꯦꯡꯂꯛꯀꯅꯤ꯫ ꯑꯗꯨꯅ ꯑꯩꯅ ꯈꯜꯂꯤꯕ ꯁꯤꯟꯊꯥꯁꯦ ꯄꯥꯡꯊꯣꯛꯂꯝꯗꯨꯅ ꯑꯩ ꯇꯥꯏꯕꯪꯄꯥꯜ ꯑꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯕꯁꯨ ꯑꯩ ꯆꯠꯀꯅꯤ꯫ ꯑꯩꯅ ꯍꯤꯡꯂꯤꯕꯁꯦ ꯃꯁꯤꯒꯤ ꯃꯪꯂꯥꯟ ꯑꯁꯦ ꯃꯌꯥꯝꯗꯒꯤ ꯈꯔ ꯇꯣꯉꯥꯟ ꯇꯥꯏ꯫ ꯑꯉꯥꯎꯕꯤꯅꯤ ꯍꯥꯏꯔꯕꯁꯨ ꯍꯥꯏꯔꯁꯅꯨ꯫ ꯁꯣꯝꯗꯅ ꯆꯦꯄꯥꯎ ꯄꯤꯕ ꯆꯠꯄ ꯌꯥꯕ ꯃꯐꯝ ꯀꯌꯥ ꯆꯠꯂꯨꯔꯒ ꯍꯜꯂꯛꯂꯤ ꯄꯥꯈꯪ ꯑꯅꯤꯗꯨ꯫ ꯆꯥꯛ ꯑꯗꯨ ꯄꯨꯟꯅ ꯆꯥꯈꯤꯁꯤ ꯍꯥꯏꯗꯨꯅ ꯍꯤꯌꯥꯏꯔꯦꯜ ꯑꯃꯗꯤ ꯋꯥꯡꯂꯦꯝꯕꯗꯨ ꯆꯥꯛꯁꯪ ꯑꯗꯨꯗ ꯄꯨꯟꯅ ꯆꯥꯛ ꯆꯥꯗꯨꯅ ꯂꯩꯔꯤ꯫ ꯆꯥꯛ ꯆꯥꯕꯗꯨ ꯇꯁꯦꯡꯅ ꯆꯪꯗ꯭ꯔꯦ꯫ ꯋꯥꯈꯜ ꯑꯗꯨꯅ ꯌꯥꯝꯅ ꯆꯔꯥꯡꯅꯕ ꯑꯃ ꯑꯣꯏꯕꯅꯤꯅ ꯍꯤꯌꯥꯏꯔꯦꯜ ꯆꯥꯔꯝꯕꯗꯨ ꯂꯦꯞꯇꯨꯅ ꯃꯇꯥꯎꯗꯨ ꯑꯣꯟꯁꯤꯟꯗꯨꯅ ꯇꯞꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯉꯁꯥꯏꯒꯤ ꯅꯨꯄꯤꯗꯨꯒꯤ ꯀꯔꯤ ꯃꯤꯡ ꯀꯧꯕꯒꯤꯗꯣ? ꯅꯪꯕꯨ ꯃꯥꯒꯤ ꯃꯔꯝꯗ ꯂꯣꯏꯅ ꯈꯪꯉꯦ ꯍꯥꯏꯕꯗꯥꯏ? ꯑꯗꯨꯗ ꯍꯥꯏꯔꯛꯑꯣ ꯑꯩ ꯃꯥꯕꯨ ꯌꯥꯝꯅ ꯈꯣꯏꯗꯥꯖꯕ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ꯫ ꯇꯧꯅꯨꯗ ꯏꯕꯨꯡꯉꯣ ꯐꯨꯗꯤꯇ ꯃꯥꯡꯖꯣꯡ ꯆꯣꯡꯕ ꯇꯥꯎꯖꯧꯅꯦ꯫ ꯃꯥꯒꯤ ꯃꯐꯝꯗ ꯅꯨꯄꯥ ꯀꯌꯥ ꯃꯥꯏꯊꯤꯕ ꯅꯪꯗꯨꯅ ꯆꯠꯈ꯭ꯔꯤꯕ꯫ ꯐꯖꯕꯗ ꯂꯝ ꯌꯧꯅ ꯐꯖꯕꯒꯨꯝ ꯃꯥꯒꯤ ꯅꯥꯄꯜꯁꯨ ꯌꯧꯅ ꯋꯥꯡꯏ꯫ ꯅꯪ ꯑꯩꯅ ꯍꯦꯟꯖꯤꯟꯕ ꯉꯝꯕ ꯅꯠꯇꯦ꯫ ꯑꯃꯕꯨ ꯑꯣꯏꯔꯣ ꯃꯃꯤꯡ ꯃꯊꯥꯗꯨꯗꯗꯤ ꯍꯥꯏꯔꯣꯏꯕ ꯅꯪ ꯅꯠꯇ꯭ꯔꯒꯗꯤ ꯑꯩꯒꯤ ꯈꯨꯠꯇ ꯁꯣꯏꯗꯅ ꯁꯤꯔꯒꯅꯤ꯫ ꯅꯪꯅ ꯍꯥꯏꯒꯦ ꯍꯥꯏꯗꯅ ꯑꯩ ꯅꯨꯄꯤꯗꯨ ꯊꯪꯂꯛꯇ꯭ꯔꯕꯅꯤ꯫ ꯑꯃꯨꯛꯇ ꯍꯥꯏꯔꯣ ꯅꯠꯇ꯭ꯔꯒꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯇꯨꯅ ꯍꯪꯉꯨꯗꯣꯏꯅꯦ ꯅꯪꯅ ꯍꯥꯏꯔꯣꯏ ꯍꯥꯏꯔꯒꯅ꯫ ꯍꯤꯌꯥꯏꯔꯦꯜ ꯑꯗꯨꯒꯤ ꯋꯥꯗꯨꯕꯨ ꯇꯥꯔꯒ ꯋꯥꯡꯂꯦꯝꯕꯗꯨ ꯅꯣꯛꯐꯦꯠ ꯇꯧꯏ꯫ ꯃꯇꯥꯎ ꯑꯁꯤꯒꯤ ꯃꯇꯧ ꯑꯁꯤ ꯌꯥꯝꯅ ꯅꯣꯛꯅꯤꯡꯕ ꯑꯃ ꯑꯣꯏꯔꯝꯃꯤ꯫
ꯋꯥꯡꯂꯦꯝꯕ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯅ ꯂꯛꯅꯒꯤ ꯃꯇꯥꯒꯨꯝ ꯌꯥꯝꯅ ꯊꯧꯁꯥꯗꯅ ꯇꯞꯅ ꯋꯥ ꯃꯈꯥ ꯇꯥꯔꯛꯏ. ꯀꯩꯅꯣ ꯅꯪꯅ ꯅꯨꯄꯤꯗꯨꯕꯨ ꯑꯗꯨꯛ ꯌꯥꯝ ꯄꯥꯝꯃꯨꯔꯤꯕꯅ? ꯑꯣꯏꯔꯣꯏꯗ ꯋꯥꯈꯜ ꯈꯜꯂꯨꯅꯨ. ꯃꯇꯥꯡ ꯌꯥꯝ ꯆꯥꯗꯅ ꯅꯨꯄꯥ ꯊꯣꯛꯄ ꯁꯥꯔꯛꯀꯅꯨ. ꯌꯦꯡꯅꯤꯡꯗꯦꯀꯣ ꯏꯇꯥꯎ. ꯅꯨꯄꯤꯗꯣ ꯃꯃꯥ ꯃꯄꯥ ꯂꯩꯇ꯭ꯔꯕꯤ. ꯃꯈꯨꯔꯥꯃꯟꯗꯣꯅ ꯌꯣꯛꯄꯅꯤ. ꯌꯥꯝꯅ ꯋꯥꯅ ꯂꯩ ꯍꯥꯏ. ꯍꯥꯏꯒꯦ ꯌꯥꯎꯅ ꯍꯥꯏꯔꯛꯄꯅꯤ. ꯋꯥ ꯑꯗꯨꯕꯨ ꯇꯥꯔꯒ ꯍꯤꯌꯥꯏꯔꯦꯜ ꯑꯗꯨꯗꯤ ꯃꯃꯤꯡ ꯐꯥꯎꯕ ꯈꯪꯗ꯭ꯔꯤꯕꯤ ꯑꯗꯨ ꯍꯦꯟꯅ ꯅꯨꯡꯁꯤꯔꯛꯂꯦ. ꯍꯦꯟꯅ ꯏꯈꯧ ꯂꯥꯡꯕ ꯍꯦꯜꯂꯛꯏ. ꯍꯤꯌꯥꯏꯔꯦꯜ ꯋꯥꯡꯂꯦꯝꯕꯗꯨꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ, ꯇꯧꯅꯨꯗ ꯅꯨꯄꯥ. ꯅꯪꯒꯤꯁꯦ ꯑꯩꯉꯣꯟꯗ ꯊꯑꯣꯏꯅ ꯆꯥꯛꯍꯟꯒꯦ ꯍꯥꯏꯕ ꯑꯃ ꯌꯥꯎꯔꯤ. ꯉꯥꯏꯈꯣ, ꯑꯃꯨꯛꯇ ꯃꯥꯒꯤ ꯋꯥꯔꯤꯒ ꯂꯤꯔꯛꯂꯅꯨ. ꯑꯩ ꯇꯥꯅꯤꯡꯗ꯭ꯔꯦ. ꯃꯃꯤꯡꯗꯣ ꯍꯥꯟꯅ ꯑꯃꯨꯛꯇ ꯍꯥꯏꯔꯣ ꯏꯇꯥꯎ. ꯑꯩ ꯃꯥꯒꯤ ꯃꯤꯡ ꯑꯗꯣ ꯌꯥꯝꯅ ꯈꯪꯅꯤꯡꯉꯤ. ꯃꯥꯒꯤ ꯋꯥꯔꯤꯗꯨ ꯇꯥꯔꯒꯗꯤ ꯍꯦꯟꯅ ꯃꯥꯕꯨ ꯅꯨꯡꯁꯤꯕ ꯍꯦꯜꯂꯛꯄ ꯇꯥꯔꯦ. ꯑꯗꯨꯅ ꯋꯥꯔꯤꯗꯤ ꯈꯔ ꯇꯞꯅ ꯂꯤꯔꯛꯑꯣ. ꯋꯥꯡꯂꯦꯝꯕ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯦ ꯃꯇꯥꯎ ꯑꯗꯣ. ꯑꯗꯨꯅ ꯇꯞꯅ ꯑꯁꯨꯝꯅ ꯃꯈꯥ ꯇꯥꯔꯛꯏ. ꯍꯣꯏꯁꯦ ꯑꯩ ꯍꯥꯏꯔꯒꯦ. ꯅꯪꯒꯤ ꯅꯇꯧꯁꯦ ꯌꯦꯡꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯑꯣꯏꯔꯦ. ꯃꯃꯤꯡꯕꯨꯗꯤ ꯊꯥꯗꯣꯏ ꯀꯧꯕꯅꯤ. ꯀꯔꯤ ꯊꯥꯗꯣꯏ ꯍꯥꯏꯕ? ꯃꯤꯡꯒ ꯁꯛꯀ ꯌꯥꯝ ꯆꯥꯟꯅꯩ. ꯌꯥꯝ ꯐꯖꯩꯌꯦ. ꯏꯇꯥꯎ, ꯃꯥꯒꯤ ꯋꯥꯔꯤꯗꯣ ꯑꯃꯨꯛ ꯂꯤꯔꯣ. ꯌꯥꯔꯦ, ꯃꯤꯡ ꯈꯪꯂꯕꯅꯤꯅ. ꯋꯥꯔꯤ ꯍꯥꯏꯕꯨ ꯑꯇꯩ ꯅꯠꯇꯦ. ꯑꯩꯁꯨ ꯀꯩꯁꯨ ꯍꯦꯟꯅ ꯈꯪꯕ ꯅꯠꯇꯦ. ꯃꯥꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗ ꯃꯄꯥ ꯂꯩꯔꯝꯗ꯭ꯔꯦ. ꯃꯃꯥꯗꯣ ꯃꯤꯍꯥꯠ ꯊꯤꯅ ꯍꯥꯠꯂꯝꯃꯤ ꯃꯁꯛ ꯈꯪꯗꯕ ꯃꯤ ꯈꯔꯅ. ꯅꯪ ꯇꯥꯗ꯭ꯔꯤꯕ ꯃꯥꯒꯤ ꯋꯥꯔꯤꯁꯦ? ꯑꯩꯗꯤ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯏꯃꯥꯟꯅꯕꯁꯤꯡꯅ ꯈꯔ ꯍꯥꯏꯕꯗꯒꯤ ꯇꯥꯕꯅꯤ. ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯏꯃꯥꯟꯅꯕ ꯈꯔ ꯂꯩ ꯃꯉꯣꯟꯗ ꯂꯨꯞꯄ. ꯍꯣꯏꯅꯦ, ꯃꯁꯛ ꯃꯇꯧ ꯐꯖꯕꯅꯤꯅ ꯅꯨꯄꯥ ꯃꯌꯥꯝꯅ ꯇꯥꯟꯅꯔꯝꯒꯅꯤ ꯑꯩ ꯈꯪꯉꯤ. ꯑꯗꯣ ꯃꯥꯒꯤ ꯋꯥꯔꯤꯁꯤ ꯇꯥꯔꯒ ꯅꯨꯡꯉꯥꯏꯇꯦ. ꯐꯔꯦ, ꯍꯣꯔꯦꯟ ꯀꯣꯟꯅ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ. ꯏꯇꯥꯎ, ꯄꯣꯟꯖꯪ ꯉꯥꯏꯍꯥꯛ ꯇꯧꯗꯨꯅ ꯂꯩꯔꯣ. ꯑꯩꯁꯨ ꯌꯨꯝꯗ ꯍꯜꯂꯛꯇꯦ ꯍꯥꯏꯔꯝꯕ ꯇꯥꯔꯦ. ꯋꯥꯡꯂꯦꯝꯕꯗꯣ ꯋꯥꯍꯩ ꯈꯔꯁꯤ ꯍꯥꯏꯔꯝꯗꯨꯅ ꯆꯠꯈꯤꯔꯝꯃꯤ. ꯍꯤꯌꯥꯏꯔꯦꯜ ꯑꯗꯣ ꯍꯥꯏꯒꯨꯝꯗꯅ ꯊꯥꯗꯣꯏꯒꯤ ꯋꯥꯈꯜ ꯑꯗꯨꯗ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯄꯣꯟꯖꯪ ꯀꯌꯥ ꯑꯃ ꯁꯥꯟꯅꯗꯨꯅ ꯃꯇꯣꯝꯇ ꯇꯧꯒꯗꯕ ꯊꯕꯛ ꯀꯥꯎꯊꯣꯛꯄ ꯃꯈꯩ ꯂꯩꯖꯔꯤ. ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯁꯤꯟꯈ꯭ꯔꯦ. ꯃꯇꯝ ꯑꯗꯨꯅ ꯂꯦꯞꯇꯅ ꯆꯠꯈꯤꯕꯅ ꯊꯕꯛ ꯁꯨꯅꯕ ꯊꯝꯕ ꯁꯦꯜ ꯄꯤꯗꯨꯅ ꯅꯦꯛꯄꯤ ꯃꯤ ꯑꯃꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯩ ꯃꯥꯒꯤ ꯄꯨꯟꯁꯤ ꯑꯁꯤ. ꯂꯥꯏꯕꯤ ꯑꯗꯣ ꯃꯤꯒꯤ ꯃꯇꯦꯡ ꯈꯖꯤꯛ ꯇꯧꯒꯦ ꯍꯥꯏꯅ ꯈꯟꯕ ꯃꯤꯗꯥ ꯅꯠꯇꯦ. ꯑꯗꯨꯅ ꯊꯥꯗꯣꯏ ꯑꯗꯨꯅ ꯇꯧꯔꯤꯕꯗꯨ ꯍꯥꯏꯐꯦꯠ ꯌꯦꯡꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ. ꯊꯕꯛ ꯏꯪꯈꯥꯡꯗꯣ ꯂꯣꯏꯅ ꯂꯣꯏꯁꯤꯟꯗꯨꯅ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯂꯝꯃꯨ. ꯑꯩ ꯑꯁ꯭ꯋꯥꯏ ꯐꯥꯎꯕ ꯆꯠꯊꯣꯛꯂꯨꯈꯤꯒꯦ. ꯅꯣꯏ ꯈꯨꯔꯥꯁꯨꯅꯦ ꯊꯦꯡꯅ ꯍꯜꯂꯛꯀꯅꯤ ꯍꯥꯏꯔꯝꯕꯅꯤ. ꯃꯥꯒꯤ ꯊꯕꯛꯀꯤ ꯑꯔꯨꯕ ꯋꯥꯔꯤ ꯑꯃ ꯃꯤꯐꯝ ꯑꯃ ꯂꯩ ꯍꯥꯏꯗꯅ ꯆꯠꯈꯤꯕꯅꯤ. ꯌꯨꯝ ꯑꯁꯤꯗ ꯅꯨꯄꯤ ꯃꯆꯥ ꯑꯃꯈꯛ ꯇꯔꯛ ꯂꯩꯍꯧꯒꯗꯣꯏꯅꯤ ꯍꯥꯏꯕ ꯃꯆꯦꯠ ꯑꯃ ꯈꯟꯗꯅ ꯃꯥꯒꯤ ꯑꯅꯤꯡꯕꯗꯨ ꯊꯨꯡꯅꯕ ꯆꯠꯈꯤ. ꯑꯁꯨꯝꯅꯇ ꯇꯧꯗꯨꯅ ꯂꯥꯛꯂꯕ ꯑꯃ ꯑꯣꯏꯕꯅ ꯀꯅꯥꯅ ꯂꯥꯏꯕꯤꯒꯤ ꯃꯊꯛꯇ ꯋꯥ ꯉꯥꯡꯗꯦ. ꯅꯨꯡꯁꯤꯗꯕ ꯃꯤꯁꯛꯇ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯗꯦ ꯍꯥꯏꯕꯗꯨ ꯃꯉꯣꯟꯗ ꯊꯣꯛꯂꯤ. ꯊꯥꯗꯣꯏ ꯀꯩꯁꯨ ꯈꯟꯗꯅ ꯃꯥꯒꯤ ꯊꯣꯛꯄ ꯊꯕꯛ ꯑꯗꯨꯕꯨ ꯇꯧꯍꯧꯏ. ꯂꯥꯏꯕꯤ ꯑꯗꯨ ꯁꯨꯝ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯅꯣꯡꯈꯥꯏꯕꯒ ꯎꯅꯁꯤ ꯍꯥꯏꯈꯤꯕ ꯃꯐꯝ ꯑꯗꯨ ꯌꯧꯔꯛꯂꯤ. ꯅꯣꯡꯈꯥꯏꯕ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯁꯤꯁꯨ ꯈꯨꯜ ꯂꯩꯀꯥꯏ ꯑꯁꯤꯗ ꯐꯠꯇꯕꯗ ꯃꯃꯥꯡ ꯊꯥꯔꯤꯕ ꯃꯤꯁꯛ ꯑꯃꯅꯤ. ꯑꯗꯨꯕꯨ ꯁꯦꯜ ꯌꯥꯝꯅ ꯄꯥꯏꯕ ꯃꯤꯅꯤ. ꯃꯤꯑꯣꯏꯕ ꯍꯥꯏꯁꯤꯅ ꯐꯠꯂꯣꯏꯅ ꯐꯠꯇ꯭ꯔꯕꯗꯤ ꯄꯥꯝꯕꯩ ꯂꯩꯇꯦ, ꯋꯥꯍꯩ ꯊꯣꯛꯇꯦ ꯋꯥꯈꯜ ꯇꯥꯅꯕ. ꯑꯄꯣꯛꯄ ꯃꯆꯥ ꯅꯠꯇ꯭ꯔꯕꯁꯨ ꯃꯆꯥ ꯁꯛꯅ ꯅꯤꯡꯊꯤꯅ ꯀꯣꯟꯗꯨꯅ ꯂꯩꯕ ꯌꯥꯕ ꯑꯁꯤꯕꯨ ꯃꯤ ꯈꯨꯗꯤꯡꯗꯒꯤ ꯃꯆꯥ ꯌꯣꯟꯗꯨꯅ ꯂꯨꯍꯣꯡꯕꯒꯤ ꯋꯥ ꯍꯧꯗꯣꯛ ꯅꯨꯄꯥ ꯁꯦꯜ ꯄꯥꯏꯕ ꯈꯟꯗꯨꯅ ꯊꯥꯗꯣꯏꯕꯨ ꯁꯤꯟꯅꯔꯤ ꯅꯣꯡꯈꯥꯏꯕꯅ. ꯏꯅꯦ, ꯍꯣꯔꯦꯟꯗꯤ ꯁꯣꯏꯗꯅꯕ ꯈꯔ ꯇꯧꯀꯣ. ꯅꯪꯒꯤ ꯁꯣꯏꯔꯣꯏ ꯍꯥꯏꯔꯒ ꯀꯩ ꯍꯥꯏꯔꯛ ꯁꯣꯏꯔꯤꯕꯁꯤ? ꯍꯩ, ꯍꯣꯔꯦꯟꯗꯤ ꯁꯣꯏꯗꯅ ꯌꯥꯒꯅꯤ ꯍꯥꯏꯕꯅꯤ ꯅꯪꯕꯨ. ꯅꯣꯏ ꯃꯥꯃꯗꯣ ꯊꯕꯛ ꯑꯃ ꯆꯠꯈꯤ. ꯌꯨꯝ ꯑꯗꯨꯗ ꯑꯩꯒ ꯃꯥꯒ ꯈꯛ ꯂꯩꯗꯣꯏꯅꯤ. ꯑꯩ ꯈꯪꯗ ꯎꯗꯕ ꯁꯥꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯒꯦ. ꯅꯪ ꯍꯩꯅ ꯁꯤꯡꯅ ꯊꯧꯔꯥꯡ ꯑꯗꯨ ꯇꯧꯕ ꯅꯨꯄꯥ ꯊꯣꯛꯅ, ꯈꯪꯉꯕ? ꯀꯗꯥꯏ ꯑꯩꯅ ꯍꯥꯏꯕ ꯁꯦꯜ ꯑꯗꯨꯗꯤ ꯅꯪ ꯄꯨꯔꯛꯂꯕ꯭ꯔꯣ? ꯅꯣꯡꯈꯥꯏꯕꯗꯨ ꯂꯥꯏꯕꯤ ꯃꯥꯅ ꯍꯥꯏꯕ ꯁꯦꯜ ꯑꯗꯨ ꯄꯤꯔꯝꯃꯤ. ꯑꯗꯨꯒ ꯇꯞꯅ ꯈꯨꯝꯃꯤ. ꯍꯣꯏꯅꯦ, ꯑꯩꯁꯨ ꯍꯩꯅ ꯁꯤꯡꯅ ꯍꯦꯛꯇ ꯇꯧꯕ ꯌꯥꯅꯤ. ꯏꯅꯦꯗ ꯃꯤ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯅ ꯃꯄꯥꯟꯂꯣꯝꯗ ꯆꯦꯛꯁꯤꯟꯅ ꯑꯃꯨꯛꯇ ꯌꯦꯡꯕꯤꯔꯣ. ꯐꯔꯦꯅꯦ, ꯃꯤꯅ ꯎꯈ꯭ꯔꯕꯗꯤ ꯆꯤꯡꯅꯕ ꯇꯥꯔꯦ. ꯆꯠꯂꯒꯦ, ꯍꯣꯔꯦꯟ ꯂꯥꯛꯑꯒꯦ. ꯑꯁꯨꯝꯅ ꯐꯠꯇꯕ ꯃꯈꯣꯏ ꯑꯅꯤꯗꯨ ꯋꯥ ꯇꯥꯟꯅꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯅꯔꯤ. ꯂꯥꯏꯕꯤꯗꯨ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏ. ꯈꯨꯠ ꯑꯗꯨꯗ ꯌꯥꯝꯂꯕ ꯁꯦꯜ ꯃꯌꯥꯝ ꯑꯃ ꯄꯥꯏꯔꯕꯅꯤꯅ. ꯁꯤꯃꯨꯛ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯑꯁꯤꯕꯨ ꯀꯔꯥꯏꯗ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏ. ꯍꯣꯔꯦꯟ ꯑꯊꯦꯡꯕꯒꯤ ꯊꯧꯔꯝ ꯑꯁꯤꯃꯒ ꯇꯁꯦꯡꯅ ꯃꯥꯏ ꯄꯥꯛꯇꯨꯅ ꯅꯨꯄꯤ ꯑꯁꯤꯃ ꯆꯠꯈ꯭ꯔꯕꯗꯤ ꯑꯩꯁꯦ ꯑꯃꯨꯛ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯗꯧꯅꯤ. ꯑꯗꯨꯕꯨ ꯏꯁꯣꯔ ꯑꯁꯤꯁꯨ ꯑꯩꯒꯤ ꯑꯋꯥꯕꯁꯦ ꯎꯗꯦꯕ. ꯉꯥꯡꯗꯅ ꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯏ. ꯌꯥꯝꯅ ꯐꯕꯤ ꯑꯃ ꯁꯥꯗꯨꯅ ꯂꯥꯏꯕꯤ ꯑꯗꯨ ꯆꯥꯛ ꯊꯣꯡꯗꯨꯅ ꯂꯩꯔꯤꯕꯤ ꯊꯥꯗꯣꯏ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ, ꯅꯪꯕꯨ ꯀꯔꯤ ꯊꯣꯡꯂꯤꯕꯅꯣ? ꯆꯥꯛꯀ ꯏꯆꯥ ꯆꯥꯅꯤꯡꯕ ꯑꯣꯏꯗꯦ. ꯑꯗꯨꯅ ꯅꯪ ꯄꯣꯊꯥꯔꯒ ꯂꯩꯒꯦꯔꯥ ꯍꯥꯟꯅ ꯆꯥꯒꯦꯔꯥ ꯑꯃ ꯇꯧ. ꯑꯩꯗꯤ ꯉꯥꯏꯍꯥꯛ ꯎꯏꯊꯔꯨꯒꯦ. ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯇꯨꯝꯅꯕ ꯍꯥꯏꯅ ꯃꯥꯒꯤ ꯀꯥꯔꯣꯝꯗ ꯆꯪꯈꯤ. ꯊꯥꯗꯣꯏ ꯑꯗꯨ ꯍꯣꯏ ꯃꯥꯏ ꯍꯥꯏꯗꯅ ꯆꯥꯛ ꯑꯗꯨ ꯊꯣꯡꯗꯨꯅ ꯂꯩꯍꯧꯏ. ꯑꯗꯨꯕꯨ ꯂꯥꯏꯕꯤ ꯃꯥꯗꯤ ꯐꯠꯇꯕ ꯃꯤꯁꯛꯅꯤ. ꯇꯥꯟꯖꯥ ꯑꯁꯤꯕꯨ
ꯃꯥꯅ ꯊꯑꯣꯏꯅ ꯁꯤꯜꯂꯤꯕꯅꯤ ꯑꯗꯨꯅ ꯇꯨꯝꯁꯤꯟꯅꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕꯒꯤ ꯇꯨꯡꯗ ꯅꯣꯡꯈꯥꯏꯕꯗꯨ ꯍꯥꯏꯈꯤꯕꯗꯨꯒꯤ ꯇꯨꯡ ꯏꯟꯅ ꯃꯤꯔꯛ ꯌꯦꯡꯅ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯤ꯫ ꯆꯨꯝꯗ꯭ꯔꯤꯡ ꯍꯣꯏ ꯃꯥꯏ ꯍꯥꯏꯗꯅ ꯏꯃꯨꯡ ꯑꯗꯨꯗ ꯍꯦꯛꯇ ꯆꯪꯁꯤꯜꯂꯛꯏ꯫ ꯊꯥꯗꯣꯏ ꯀꯣꯜꯂꯤꯛ ꯆꯥꯝꯗꯨꯅ ꯆꯥꯛ ꯊꯤꯅꯕ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯝꯕꯅꯤ꯫ ꯃꯤ ꯑꯃ ꯂꯥꯛꯄꯒꯤ ꯁꯥꯃꯤꯜ ꯐꯪꯕꯒ ꯌꯦꯡꯂꯛꯄꯅꯤ꯫ ꯊꯥꯗꯣꯏ ꯃꯁꯥ ꯑꯗꯨ ꯈꯪꯉꯤ ꯅꯣꯡꯈꯥꯏꯕ ꯂꯦꯞꯄꯝꯕꯗꯨꯗ꯫ ꯅꯣꯡꯈꯥꯏꯕ ꯌꯥꯝꯅ ꯍꯩꯅꯗꯕ ꯃꯤꯠꯌꯦꯡ ꯌꯦꯡꯅ ꯂꯩ ꯊꯥꯗꯣꯏ ꯇꯞꯅ꯫ ꯇꯥ ꯅꯣꯡꯈꯥꯏꯕ, ꯑꯩꯈꯣꯏ ꯏꯟꯗꯣꯟꯗꯤ ꯃꯥꯒꯤ ꯀꯥꯗ ꯂꯩꯕꯅꯤ꯫ ꯈꯨꯔꯥꯅ ꯊꯕꯛ ꯑꯃ ꯆꯠꯈꯤ꯫ ꯀꯩ ꯂꯩꯔꯒꯦ? ꯑꯩ ꯏꯗꯣꯝꯆꯥ ꯀꯧꯖꯔꯛꯀꯦ꯫ ꯅꯣꯡꯈꯥꯏꯕ ꯍꯥꯏꯔꯤꯕꯗꯨ ꯇꯥꯁꯤꯟꯅꯗꯦ ꯃꯥꯒꯤ ꯊꯣꯛꯄ ꯂꯥꯏꯕꯤꯅ ꯃꯥꯒꯤꯗꯃꯛ ꯂꯦꯞꯄꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯑꯗꯨꯗ ꯂꯩꯔꯤꯕꯅꯤ꯫ ꯎꯠꯂꯤꯕ ꯃꯑꯣꯡ ꯑꯗꯨ ꯌꯥꯝꯅ ꯁꯥꯎꯅꯤꯡꯕ ꯑꯃ ꯑꯣꯏꯔꯕꯅꯤ꯫ ꯅꯣꯡꯈꯥꯏꯕ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯊꯥꯗꯣꯏ, ꯑꯩ ꯅꯪꯕꯨ ꯌꯥꯝꯅ ꯄꯥꯝꯃꯤ꯫ ꯑꯁꯨꯛ ꯇꯥꯡꯅ ꯐꯪꯕ ꯇꯥꯟꯖꯥꯁꯤ ꯃꯥꯡꯍꯟꯕ ꯍꯧꯅꯗꯦ꯫ ꯂꯥꯎ, ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯎ, ꯑꯩꯒ ꯄꯨꯟꯅ ꯑꯩꯈꯣꯏꯗ ꯆꯠꯂꯁꯤ꯫ ꯊꯥꯗꯣꯏ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯁꯥꯎꯅ ꯌꯦꯡꯉꯤ ꯅꯨꯄꯥ ꯑꯗꯨꯗ ꯑꯗꯨꯒ, ꯀꯩꯅꯣ ꯇꯥ ꯅꯣꯡꯈꯥꯏꯕ, ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯨ ꯑꯩꯁꯤ ꯀꯅꯥꯅꯤ ꯈꯟꯗꯨꯅ ꯍꯥꯏꯔꯤꯕꯅꯤ? ꯅꯪ ꯂꯩꯀꯥꯏ ꯇꯥꯅꯕ ꯂꯥꯎ ꯍꯥꯏꯕ꯭ꯔꯥ? ꯃꯤꯒꯤ ꯌꯨꯝꯁꯤ ꯂꯥꯛꯂꯒ ꯅꯪꯅ ꯉꯥꯡꯂꯤꯕꯗꯨ ꯀꯩ? ꯌꯨꯝꯁꯦ ꯑꯍꯜ ꯄꯥꯟꯗꯕ ꯌꯨꯝ ꯅꯠꯇꯦ꯫ ꯅꯣꯡꯈꯥꯏꯕ ꯎꯁꯤꯠꯇꯅ ꯑꯁꯨꯃꯛ ꯂꯩ꯫ ꯉꯥꯡꯂꯤꯕ ꯋꯥꯗꯨ ꯇꯥꯗꯦ ꯍꯥꯏꯅ ꯍꯦꯟꯅ ꯑꯗꯨꯝ ꯍꯦꯟꯖꯤꯜꯂꯛꯄꯒꯨꯝ ꯇꯧꯔꯛꯏ꯫ ꯃꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅꯕ ꯃꯁꯥꯗꯨ ꯀꯟꯅꯕ ꯍꯥꯏꯅ ꯊꯥꯗꯣꯏ ꯑꯗꯨ ꯆꯦꯟꯊꯣꯛꯅꯕ ꯇꯧꯏ꯫ ꯑꯗꯨꯕꯨ ꯈꯨꯗꯥꯡ ꯑꯗꯨ ꯇꯥꯞ ꯂꯥꯎꯅ ꯐꯥꯏ꯫ ꯊꯥꯗꯣꯏ ꯀꯟꯅ ꯂꯥꯎꯏ, ꯀꯅꯥ ꯂꯩꯒꯦ? ꯑꯩꯕꯨꯃꯛꯇ ꯀꯟꯕꯤꯌꯣ! ꯃꯤ ꯐꯥꯔꯦ! ꯃꯤ ꯐꯥꯔꯦ! ꯀꯅꯥ ꯂꯩꯒꯦ? ꯑꯁꯨꯝꯅ ꯂꯥꯎꯔꯛꯄꯁꯤꯗ ꯂꯥꯏꯕꯤ ꯑꯗꯨ ꯍꯔꯥꯎꯏ, ꯁꯣꯏꯗꯅ ꯃꯥꯏ ꯄꯥꯛꯂꯅꯤ ꯍꯥꯏꯅ ꯈꯟꯕꯗ꯫ ꯅꯣꯡꯈꯥꯏꯕꯗꯨꯅ ꯊꯥꯗꯣꯏꯒꯤ ꯃꯆꯤꯜ ꯑꯗꯨ ꯃꯦꯟꯈ꯭ꯔꯦ꯫ ꯂꯥꯏꯕꯤꯗꯨꯁꯨ ꯇꯨꯃꯤꯟꯅ ꯂꯩꯈꯤꯕꯗꯨꯗ ꯆꯪꯂꯛꯏ, ꯑꯗꯨꯕꯨ ꯃꯥꯅ ꯈꯜꯂꯨꯕꯒ ꯇꯧꯔꯝꯂꯤꯕꯗꯨꯒ ꯑꯣꯟꯅꯔꯤ꯫ ꯅꯣꯡꯈꯥꯏꯕꯗꯨ ꯏꯅ ꯄꯨꯡꯉꯥꯡ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ ꯊꯥꯗꯣꯏ ꯑꯗꯨ ꯁꯥꯎꯅ ꯂꯩꯕꯤꯗ ꯌꯦꯡꯅ꯫ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝ ꯑꯁꯤ ꯑꯩꯕꯨ ꯌꯣꯛꯄꯤꯔꯛꯄꯅꯤ ꯍꯥꯏꯅ ꯑꯋꯥꯕ ꯀꯌꯥꯁꯦ ꯂꯣꯠꯁꯤꯟꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯏꯗꯣꯝꯆꯥ ꯅꯪꯒꯤꯁꯦ ꯈꯔ ꯍꯦꯟꯕꯅꯤ꯫ ꯑꯩ ꯅꯪ ꯀꯅꯥꯅꯣ ꯍꯥꯏꯕ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯏ꯫ ꯅꯪꯅ ꯑꯩꯒꯤ ꯏꯃꯥ ꯄꯥꯕ ꯍꯥꯠꯄ ꯅꯠꯇ꯭ꯔꯣ? ꯇꯞꯅ ꯏꯪꯅ ꯂꯩꯕꯤ ꯑꯗꯨ ꯍꯤꯡꯆꯥꯕꯤ ꯑꯣꯟꯗꯨꯅ ꯂꯩꯔꯝꯃꯤ ꯊꯥꯗꯣꯏ ꯑꯗꯨ꯫ ꯃꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯀꯤꯔꯗꯨꯅ ꯂꯥꯏꯕꯤꯗꯨ ꯆꯦꯟꯅꯕ ꯍꯥꯏꯅ ꯁꯦꯝ ꯁꯥꯏ, ꯑꯗꯨꯕꯨ ꯊꯥꯗꯣꯏ ꯃꯍꯥꯛꯅ ꯍꯥꯟꯗꯨꯅ ꯊꯥꯗꯣꯏ ꯃꯁꯥꯃꯛꯅ ꯂꯥꯏꯕꯤꯕꯨ ꯊꯥꯡꯅ ꯊꯤꯟꯗꯨꯅ ꯍꯥꯠꯂꯝꯃꯤ꯫ ꯊꯥꯗꯣꯏ ꯑꯉꯥꯎꯕꯤ ꯑꯃꯒꯨꯝ ꯀꯣꯏꯂꯥꯎ ꯂꯥꯎꯏ ꯀꯞꯉꯥꯡ ꯇꯧꯗꯨꯅ꯫ ꯑꯩ ꯃꯤ ꯍꯥꯠꯂꯦ! ꯑꯩ ꯃꯤ ꯍꯥꯠꯄ ꯉꯝꯃꯦ! ꯂꯩꯀꯥꯏ ꯑꯩ ꯃꯤ ꯍꯥꯠꯂꯦ! ꯑꯩ ꯉꯥꯎꯔꯦ! ꯑꯩ ꯑꯉꯥꯎꯕꯤ ꯑꯣꯏ! ꯏꯃꯥ, ꯕꯥꯕꯥ, ꯅꯆꯥ ꯑꯩꯅ ꯉꯁꯤꯗꯤ ꯅꯈꯣꯏꯒꯤ ꯂꯃꯟ ꯁꯤꯡꯉꯦ ꯏꯃꯥ, ꯕꯥꯕꯥ, ꯑꯩ ꯄꯦꯜꯂꯦ꯫ ꯑꯗꯨꯕꯨ ꯊꯕꯛ ꯑꯃ ꯆꯠꯂꯨꯕ ꯆꯥꯎꯔꯦꯜ ꯑꯗꯨꯅ ꯍꯜꯂꯛꯄꯗ ꯇꯧꯔꯝꯂꯤꯕ ꯃꯌꯥꯝ ꯑꯗꯨ ꯊꯦꯡꯅꯔꯕꯗ ꯊꯥꯗꯣꯏ ꯑꯗꯨꯕꯨ ꯂꯩꯀꯥꯏ ꯈꯨꯜꯗ ꯁꯤꯟꯅꯔꯝꯃꯤ꯫ ꯃꯤ ꯍꯥꯠꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤꯅ ꯃꯁꯥꯒ ꯆꯥꯟꯅꯕ ꯆꯩꯔꯥꯛ ꯑꯣꯏꯅ ꯃꯍꯥꯛ ꯑꯁꯤ ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯀꯩꯁꯨꯝꯁꯪꯗ ꯂꯩꯕꯒꯤ ꯆꯩꯔꯥꯛ ꯄꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯥꯗꯣꯏ ꯃꯁꯥꯒꯤ ꯃꯔꯥꯜꯅ ꯐꯪꯕꯗꯨ ꯍꯔꯥꯎꯅ ꯂꯧꯔꯝꯃꯤ꯫ ꯋꯥꯗꯨꯅ ꯂꯥꯛꯂꯕ ꯃꯍꯥꯛꯅꯤ ꯅꯣꯛꯅ ꯀꯩꯁꯨꯝꯁꯪꯗ ꯂꯩꯒꯦ ꯍꯥꯏꯅ ꯈꯜꯂꯤ꯫ ꯃꯍꯥꯛꯅ ꯀꯩꯁꯨꯝꯁꯪꯗ ꯆꯪꯂꯝꯗꯥꯏ ꯃꯈꯨꯔꯥ ꯌꯦꯡꯅ ꯍꯥꯏꯔꯝꯃꯤ, ꯈꯨꯔꯥ, ꯑꯩꯁꯤ ꯅꯆꯥꯅꯤꯀꯣ꯫ ꯅꯪꯅ ꯄꯣꯛꯇ꯭ꯔꯕꯁꯨ ꯅꯪꯁꯦ ꯑꯩꯅ ꯏꯄꯥꯃꯛꯅꯤ ꯈꯟꯕꯅꯤ꯫ ꯄꯨꯝꯅꯃꯛ ꯑꯁꯤ ꯅꯪꯅ ꯃꯄꯥ ꯑꯃ ꯑꯣꯏꯅ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯗꯕꯒꯤꯅꯤ ꯊꯣꯛꯂꯤꯕꯁꯤ꯫ ꯅꯆꯥ ꯑꯩꯅ ꯃꯤꯍꯥꯠꯄ ꯉꯝꯂꯤꯕꯁꯦ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯁꯨꯛ ꯐꯠꯇ꯭ꯔꯤꯁꯦ? ꯑꯩ ꯅꯪꯕꯨ ꯋꯥꯔꯧꯏ, ꯃꯄꯣꯛ ꯑꯁꯤꯕꯒꯤ ꯋꯥꯔꯧꯒꯅꯤ꯫ ꯑꯩ ꯆꯠꯂꯨꯈꯤꯒꯦ, ꯑꯗꯨꯒ ꯀꯅꯥ ꯂꯩꯇꯕ ꯃꯤꯕꯨ ꯃꯇꯝ ꯂꯩꯕ ꯈꯤꯕꯤꯛꯇ ꯏꯀꯥꯏ ꯈꯨꯝꯅꯕ ꯇꯝꯃꯨ꯫ ꯑꯁꯣꯟꯕ ꯃꯤꯕꯨ ꯍꯟꯊꯅ ꯌꯦꯡꯒꯅꯨ꯫ ꯃꯈꯣꯏꯁꯨ ꯃꯤꯑꯣꯏꯕꯅꯤ꯫ ꯁꯦꯜ ꯄꯥꯏꯕ ꯅꯈꯣꯏꯗ ꯐꯥꯎꯕꯗꯣ ꯑꯗꯨꯒꯨꯝꯅ ꯐꯥꯎꯏ꯫ ꯑꯩꯈꯣꯏꯁꯨ ꯋꯥꯈꯜ ꯈꯟꯕ ꯉꯝꯃꯤ꯫ ꯑꯩ ꯆꯠꯂꯨꯈꯤꯒꯦ, ꯅꯪꯁꯨ ꯅꯥꯏꯇꯣꯝ ꯍꯤꯡꯗꯨꯅ ꯅꯥꯏꯇꯣꯝ ꯍꯤꯡꯕꯒꯤ ꯑꯋꯥꯕꯗꯣ ꯐꯪꯕ ꯑꯣꯏ꯫ ꯑꯁꯨꯝ ꯇꯧꯅ ꯅꯣꯛꯅ ꯃꯄꯣꯛ ꯑꯗꯨꯃꯛ ꯀꯩꯁꯨꯝꯁꯪꯗ ꯊꯥꯗꯣꯏ ꯑꯗꯨ ꯂꯦꯟꯈꯤꯔꯝꯃꯤ꯫ ꯃꯥꯒꯤ ꯋꯥꯔꯤ ꯑꯗꯨꯅ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯊꯃꯣꯏ ꯀꯥꯏ, ꯃꯔꯛ ꯑꯁꯤꯗ ꯍꯤꯌꯥꯏꯔꯦꯜ ꯑꯗꯨꯁꯨ ꯌꯥꯎꯏ꯫ ꯑꯗꯨꯕꯨ ꯃꯔꯥꯏꯕꯛꯀꯤꯅꯤ ꯈꯟꯗꯨꯅ ꯄꯦꯟꯊꯣꯛꯄ ꯇꯝꯂꯒ ꯃꯄꯣꯛꯇꯨꯃ ꯂꯩꯈꯤꯔꯝꯃꯤ꯫